ꯃꯤꯔꯦꯜꯒꯤ ꯃꯤꯡꯁꯦꯜ ꯌꯨꯇꯨꯕ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝ ꯕꯤꯀꯥꯁ NBSꯅ ꯏꯀꯣꯛ ꯅꯣꯅ ꯇꯔꯥꯝ ꯅꯣꯛꯆꯔꯤ꯫ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯈꯨꯗꯣꯜ ꯇꯝꯖꯅꯕꯒꯤꯗꯃꯛꯇ ꯉꯁꯤꯁꯨ ꯑꯅꯧꯕ ꯐꯨꯜ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯃꯈꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯗꯤ ꯆꯥꯛꯊꯣꯡꯕꯤ ꯁꯥꯟꯅꯁꯤ꯫ ꯋꯥꯔꯤ ꯑꯁꯤ ꯍꯤꯡꯂꯤꯕ ꯑꯃꯗꯤ ꯂꯩꯈꯤꯗ꯭ꯔꯕ ꯀꯅꯥꯒꯁꯨ ꯃꯔꯤ ꯂꯩꯅꯖꯗꯦ꯫ ꯄꯨꯝꯅꯃꯛ ꯋꯥꯈꯜꯅ ꯃꯄꯨꯡ ꯐꯥꯅ ꯁꯥꯒꯠꯆꯗꯨꯅ ꯏꯖꯕꯅꯤ꯫ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯀꯌꯥ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯒꯅꯤ꯫ ꯍꯧꯖꯤꯛ ꯑꯃꯨꯛ ꯇꯥꯃꯤꯟꯅꯔꯁꯤ ꯆꯥꯛꯊꯣꯡꯕꯤ ꯁꯥꯟꯅꯁꯤ꯫ ꯃꯤꯅ ꯁꯤꯛꯅ ꯁꯥꯏꯅ ꯉꯝꯗꯅ ꯆꯤꯜꯂꯤꯕ ꯂꯝꯕꯤ ꯑꯗꯨꯗ ꯒꯥꯔꯤ ꯀꯥꯔ ꯑꯃ ꯃꯊꯟꯇ ꯂꯝꯖꯦꯟ ꯇꯥꯅꯕꯒꯨꯝ ꯌꯥꯡꯅ ꯊꯧꯔꯛꯂꯤ꯫ ꯃꯥꯒ ꯄꯨꯟꯅ ꯂꯝꯕꯤ ꯑꯗꯨꯗ ꯊꯧꯃꯤꯟꯅꯔꯤꯕ ꯒꯥꯔꯤꯁꯤꯡ ꯑꯗꯨꯗꯤ ꯃꯥꯒꯤ ꯒꯥꯔꯤ ꯈꯨꯊꯧ ꯑꯗꯨꯗ ꯀꯤꯔꯕ ꯃꯥꯜꯂꯤ꯫ ꯒꯥꯔꯤꯗꯨꯕꯨ ꯊꯩꯗꯣꯛꯇꯅ ꯇꯞꯅ ꯇꯞꯅ ꯊꯧꯅꯩ꯫ ꯂꯝꯕꯤ ꯂꯃꯈꯥꯡꯗ ꯂꯩꯍꯧꯕ ꯑꯍꯜ ꯂꯃꯟꯁꯤꯡꯅꯗꯤ ꯒꯥꯔꯤ ꯈꯨꯊꯧꯗꯨ ꯎꯕꯗ ꯃꯆꯤꯜ ꯊꯤꯗꯨꯅ ꯅꯣꯏꯗ ꯁꯤꯔꯣꯍꯦ ꯍꯥꯏꯗꯅ ꯂꯥꯎꯅ ꯍꯧꯔꯒ ꯂꯩꯍꯧꯔꯤ꯫ ꯃꯈꯣꯏꯒꯤ ꯑꯀꯣꯏꯕꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡꯅ ꯃꯈꯣꯏꯒꯤ ꯒꯥꯔꯤꯗꯨꯗ ꯃꯃꯤꯠ ꯈꯥꯅ ꯌꯦꯡꯗꯨꯅ ꯂꯩꯅꯍꯧꯔꯤꯕꯗꯨ ꯎꯕꯗ ꯒꯥꯔꯤ ꯃꯅꯨꯡꯗꯨꯗ ꯇꯣꯡꯂꯤꯕ ꯅꯤꯄꯥ ꯃꯆꯥ ꯑꯍꯨꯝꯗꯨꯗꯤ ꯍꯦꯟꯅ ꯃꯈꯣꯏ ꯃꯁꯦꯜ ꯄꯣꯁ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯈꯟꯖꯗꯨꯅ ꯅꯣꯛꯇꯅ ꯃꯌꯥ ꯍꯤꯒꯠꯂꯤ꯫ ꯒꯥꯔꯤ ꯃꯅꯨꯡ ꯑꯗꯨꯁꯨ ꯃꯤꯅ ꯋꯥ ꯑꯃ ꯉꯥꯡꯕꯗ ꯁꯨꯡꯇꯥ ꯇꯥꯔꯣꯏꯗꯕ ꯃꯑꯣꯡꯗ ꯏꯁꯩꯗꯨ ꯐꯨꯜꯗ ꯂꯩꯈꯠꯇꯨꯅ ꯊꯥꯔꯤ꯫ ꯃꯔꯣꯜ ꯃꯔꯤ ꯆꯨꯝꯕ꯭ꯔꯥ ꯂꯥꯟꯕ꯭ꯔꯥ ꯈꯪꯗꯦ, ꯏꯁꯩꯗꯨ ꯃꯈꯣꯏ ꯑꯍꯨꯝꯃꯛꯅ ꯀꯟꯅ ꯁꯛꯂꯤ꯫ ꯑꯁꯨꯝꯅ ꯒꯥꯔꯤ ꯃꯅꯨꯡꯗꯨꯗ ꯂꯥꯡꯂꯤꯕꯗꯨ ꯄꯦꯜꯂꯛꯇ꯭ꯔꯕ ꯃꯥꯜꯂꯤ꯫ ꯔꯟꯖꯤꯠ ꯒꯥꯔꯤꯒꯤ ꯃꯤꯡꯁꯦꯜꯗꯨ ꯍꯥꯏꯊꯗꯨꯅ ꯃꯀꯣꯛꯀ ꯂꯤꯊꯣꯛꯂꯒ ꯑꯣ ꯑꯥ ꯂꯥꯎꯗꯨꯅ ꯆꯠꯂꯤ꯫ ꯂꯝꯕꯤ ꯃꯄꯥꯜꯗ ꯆꯠꯂꯝꯕ ꯃꯤꯁꯤꯡꯗꯨꯗꯁꯨ ꯂꯛꯅꯗꯨꯅ ꯔꯟꯖꯤꯠ ꯃꯌꯥ ꯍꯤꯒꯠꯂꯤ꯫ ꯑꯗꯨꯕꯨ ꯀꯅꯥꯒꯨꯝꯕ ꯃꯆꯤꯡ ꯐꯠꯇꯕ ꯑꯍꯜ ꯑꯣꯏꯕ ꯇꯥꯏ ꯅꯤꯄꯥ ꯑꯃꯅ ꯁꯦꯟꯗꯜ ꯑꯃ ꯄꯥꯏꯔꯒ ꯔꯟꯖꯤꯠꯇ ꯂꯪꯁꯤꯜꯂꯛꯏ꯫ ꯑꯗꯨꯕꯨ ꯔꯟꯖꯤꯠ ꯃꯥꯒꯤ ꯃꯅꯥꯛ ꯇꯝꯅ ꯁꯦꯟꯗꯜ ꯄꯥꯏꯁꯤꯜꯂꯛꯂꯤꯕꯗꯨ ꯎꯕꯗ ꯐꯠ ꯄꯥꯛꯊꯍꯧꯗꯨꯅ ꯃꯃꯥꯏꯗ ꯄꯥꯟꯕꯃꯛꯇꯤ ꯄꯥꯜꯍꯧꯗ꯭ꯔꯦ꯫ ꯃꯗꯨꯗ ꯃꯉꯣꯟꯗ ꯁꯦꯟꯗꯜ ꯂꯪꯁꯤꯜꯂꯛꯂꯤꯕ ꯅꯤꯄꯥ ꯑꯍꯜꯗꯨꯗ ꯔꯟꯖꯤꯠ ꯃꯔꯩ ꯇꯤꯡꯊꯣꯛꯇꯨꯅ ꯄꯥꯟꯕꯤꯗꯦ ꯍꯥꯏꯕꯒꯨꯝ ꯅꯣꯛꯁꯤꯜꯂꯝꯃꯤ꯫ ꯃꯗꯨꯗ ꯑꯍꯜ ꯅꯤꯄꯥ ꯑꯗꯨꯁꯨ ꯈꯣꯏꯗꯧ ꯊꯤꯠꯇꯨꯅ ꯂꯩꯍꯧꯔꯤ꯫ ꯒꯥꯔꯤ ꯃꯅꯨꯡꯗ ꯇꯣꯡꯂꯤꯕ ꯁꯟꯖꯣꯏꯅ ꯍꯩꯇꯣꯂꯝꯃꯣ, ꯅꯀꯣꯛꯇꯣ ꯊꯤꯡꯖꯤꯜꯂꯛꯎꯅꯦ, ꯃꯤꯅ ꯎꯔꯒꯅꯦ ꯑꯩꯁꯨ ꯌꯥꯎꯅ ꯅꯪꯗꯧꯅ ꯀꯣꯛ ꯆꯥꯛꯄ ꯃꯥꯟꯈ꯭ꯔꯅꯤꯅꯦ꯫ ꯁꯟꯖꯣꯏꯅ ꯉꯥꯡꯂꯤꯕꯒꯗꯨ ꯇꯥꯕꯤꯕ ꯅꯠꯇꯦ꯫ ꯔꯟꯖꯤꯠꯇꯤ ꯑꯗꯨꯃꯛ ꯃꯀꯣꯛ ꯂꯤꯊꯣꯛꯂꯒ ꯂꯩꯔꯤ꯫ ꯃꯗꯨꯗ ꯑꯣꯏꯔꯔꯣꯏ ꯈꯟꯗꯨꯅ ꯒꯥꯔꯤ ꯊꯧꯔꯤꯕ ꯄꯣꯏꯔꯩꯅ ꯍꯥꯏꯔꯛꯏ, ꯑꯣ ꯅꯪ ꯌꯥꯗ꯭ꯔꯕ ꯅꯠꯇ꯭ꯔꯣ? ꯅꯀꯣꯛꯇꯣ ꯃꯄꯥꯟꯗ ꯌꯥꯝꯅ ꯊꯤꯟꯗꯣꯛꯅꯤꯡꯂꯕꯅꯤꯅ ꯅꯀꯣꯛꯇꯣ ꯂꯝꯕꯤꯁꯤꯗ ꯑꯗꯨꯝ ꯂꯩꯖꯍꯧꯔꯁꯅꯤ, ꯃꯤꯡꯁꯦꯜꯁꯦ ꯍꯥꯏꯒꯠꯂꯒꯦꯀꯣ꯫ ꯄꯣꯏꯔꯩꯒꯤ ꯋꯥꯗꯨꯗ ꯔꯟꯖꯤꯠꯁꯨ ꯃꯀꯣꯛꯇꯣ ꯃꯅꯨꯡꯗ ꯐꯠ ꯂꯤꯠꯁꯜꯂꯛꯇꯨꯅ ꯍꯥꯏꯔꯛꯏ, ꯍꯩꯁꯟꯅꯂꯕ, ꯅꯣꯏ ꯃꯌꯥꯝꯗꯒꯤ ꯑꯩꯅ ꯁꯛ ꯈ꯭ꯋꯥꯏ ꯐꯖꯕꯁꯤꯗ ꯅꯣꯏꯅ ꯀꯜꯂꯛꯇꯅ ꯑꯩꯒꯤ ꯀꯣꯛꯁꯤ ꯊꯥꯗꯠꯂꯒꯦ ꯈꯜꯂꯕ꯭ꯔꯣ ꯅꯣꯏ? ꯁꯟꯖꯣꯏꯅ ꯏꯁ ꯆꯠꯊꯣꯛꯑꯣꯀꯣ ꯑꯥꯗ, ꯍꯩꯅꯕꯤ ꯃꯄꯥꯗꯒ ꯂꯩꯔꯦ, ꯈꯨꯅꯤꯡꯁꯤꯅ ꯅꯃꯥꯏ ꯑꯄꯥꯛꯄꯗꯨꯗ ꯊꯤꯟꯖꯜꯂꯛꯀꯅꯤ ꯅꯪ꯫ ꯔꯟꯖꯤꯠꯅ ꯈꯪꯉꯦ ꯌꯥꯔꯦ ꯏꯕꯨꯡꯉꯣ, ꯒꯥꯔꯤ ꯃꯅꯤꯡꯗ ꯐꯝꯒꯦ ꯌꯥꯗꯦꯅ ꯅꯠꯇ꯭ꯔꯣ ꯅꯪꯅ ꯁꯥꯎꯔꯤꯁꯦ? ꯑꯩꯈꯣꯏꯗꯤ ꯃꯅꯤꯡꯁꯤꯗ ꯐꯝꯅꯤꯡꯉꯤ ꯐꯝꯅꯤ, ꯍꯤꯞꯅꯤꯡꯉꯤ ꯍꯤꯞꯅꯤ ꯇꯧ ꯂꯩꯔꯤꯁꯤ꯫ ꯅꯣꯏꯕꯥꯅꯤꯁꯤꯅ ꯑꯩꯒꯤ ꯕꯣꯗꯤꯒꯥꯔꯗ, ꯑꯃ ꯊꯧꯔꯤꯁꯤꯅ ꯑꯩꯒꯤ ꯗ꯭ꯔꯥꯏꯚꯔ, ꯑꯗꯨꯒ ꯅꯪꯅ ꯑꯩꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯈꯪꯉꯦꯗꯅ, ꯇꯨꯃꯤꯟ ꯂꯩꯌꯨ, ꯊꯕꯛ ꯊꯥꯗꯠꯁꯅꯤ꯫ ꯄꯣꯏꯔꯩꯅ ꯍꯣꯏ ꯃꯥꯅꯤ, ꯁꯣꯝꯗꯤ ꯑꯣꯐꯤꯁꯥꯔ ꯑꯆꯧꯕꯅꯤꯅ ꯋꯥꯗꯣ ꯉꯥꯡꯕ ꯉꯥꯛꯇ ꯂꯦꯞꯄꯤꯌꯨ, ꯅꯥꯀꯣꯡꯁꯤ ꯏ ꯇꯥꯗꯧꯔꯤ꯫ ꯁꯟꯖꯣꯏꯅ ꯍꯩꯒꯨꯝꯕꯗꯅ ꯃꯨꯠꯀ ꯂꯣꯏꯅꯃꯛ ꯊꯨꯒꯥꯏꯔꯤꯕ, ꯏꯁꯩ ꯁꯛꯁꯤꯁꯦ, ꯃꯍꯩ ꯃꯈꯣꯟꯁꯤ ꯇꯥꯅꯤꯡꯗꯦ, ꯏꯁꯩ ꯑꯣꯏꯅ ꯇꯥꯒꯦ꯫ ꯁꯤ ꯍꯥꯏꯗꯅ ꯁꯟꯖꯣꯏꯅ ꯏꯁꯩꯗꯣ ꯑꯃꯨꯛ ꯍꯧꯅ ꯂꯩꯈꯠꯇꯨꯅ ꯊꯥꯔꯛꯏ꯫ ꯃꯗꯨꯗ ꯑꯍꯨꯝꯗꯣ ꯑꯃꯨꯛ ꯒꯥꯔꯤ ꯃꯅꯨꯡ ꯑꯗꯨꯗ ꯃꯀꯣꯛ ꯅꯤꯛꯇꯅ ꯏꯁꯩ ꯁꯛꯂꯤ꯫ ꯃꯅꯤꯡꯗ ꯇꯣꯡꯂꯤꯕ ꯔꯟꯖꯤꯠꯇꯤ ꯃꯅꯤꯡꯒꯤ ꯁꯤꯠꯇꯨꯗ ꯆꯟꯕꯣꯏ ꯆꯟꯗꯕꯣꯏ ꯍꯤꯞꯂꯒ ꯖꯒꯣꯏꯒ ꯁꯥꯔꯛꯂꯤ ꯄꯣꯠꯅꯤ꯫ ꯃꯥꯒꯤ ꯃꯇꯧꯗꯨ ꯎꯕꯗ ꯁꯟꯖꯣꯏꯁꯨ ꯋꯥꯟꯊꯗꯅ ꯅꯣꯛꯂꯤ꯫ ꯄꯣꯏꯔꯩꯁꯨꯅꯤ ꯔꯟꯖꯤꯠꯀꯤ ꯃꯑꯣꯡꯗꯨꯗ ꯅꯣꯛꯂꯤ꯫ ꯑꯁꯨꯝꯅ ꯒꯥꯔꯤꯗꯨ ꯊꯧꯗꯨꯅ ꯂꯥꯛꯄꯅ ꯂꯝꯕꯤ ꯆꯤꯟꯕ ꯃꯐꯝꯗꯤ ꯂꯥꯟꯊꯣꯔꯛꯂꯤ꯫ ꯍꯧꯖꯤꯛꯇꯤ ꯂꯝꯕꯤ ꯑꯗꯨꯗ ꯇꯔꯛ ꯒꯥꯔꯤ ꯑꯃ ꯑꯅꯤ ꯆꯠꯅꯕ ꯅꯠꯇꯅ ꯂꯝꯕꯤ ꯃꯄꯥꯜꯗ ꯃꯤ ꯑꯃꯠꯇ ꯂꯩꯕ ꯎꯗ꯭ꯔꯤ꯫ ꯑꯁꯨꯝ ꯇꯧꯅ ꯃꯈꯣꯏ ꯑꯍꯨꯝ ꯂꯥꯡꯗꯨꯅ ꯒꯥꯔꯤꯗꯨ ꯆꯤꯡꯅꯨꯡ ꯑꯃꯗ ꯊꯧꯖꯤꯜꯂꯛꯏ꯫ ꯆꯤꯡꯅꯨꯡꯒꯤ ꯂꯝꯕꯤ ꯑꯗꯨꯗ ꯍꯦꯛ ꯊꯧꯖꯤꯜꯂꯛꯄꯗꯒꯤ ꯄꯨꯡꯆꯤꯛ ꯍꯦꯛ ꯆꯤꯛꯈ꯭ꯔꯤ꯫ ꯒꯥꯔꯤꯒꯤ ꯃꯈꯣꯜ ꯑꯃꯠꯇ ꯇꯥꯗꯦ, ꯃꯤꯒꯤ ꯃꯤꯅꯤꯜꯒꯗꯤ ꯃꯆꯦꯠ ꯑꯃ ꯐꯥꯎꯕ ꯍꯦꯛ ꯇꯥꯗ꯭ꯔꯤ ꯍꯥꯏꯗꯨꯅꯤ꯫ ꯆꯤꯡꯅꯨꯡꯗꯨꯒꯤ ꯂꯝꯕꯤꯗꯨꯗ ꯈꯔ ꯊꯧꯖꯤꯜꯂꯛꯂꯒ ꯃꯐꯝ ꯆꯥꯕ ꯑꯃ ꯌꯦꯡꯗꯨꯅ ꯒꯥꯔꯤꯗꯨ ꯈꯥꯝꯂꯝꯃꯤ꯫ ꯑꯗꯨꯒ ꯔꯟꯖꯤꯠ ꯍꯥꯟꯅ ꯒꯥꯔꯤꯗꯨꯗꯒꯤ ꯐꯟ ꯆꯣꯡꯊꯔꯛꯂꯒ ꯃꯈꯨꯠꯀ ꯐꯟꯗꯣꯛꯇꯨꯅ ꯑꯏꯪꯕ ꯅꯨꯡꯁꯤꯠꯅ ꯃꯁꯥꯗꯨꯗ ꯌꯩꯕꯒꯤ ꯅꯨꯡꯉꯥꯏꯕꯗꯨ ꯂꯧꯔꯤ꯫ ꯃꯥꯒꯤ ꯃꯇꯧꯗꯨꯗ ꯃꯥꯒꯤ ꯆꯤꯇ꯭ꯔꯀꯨꯞꯇ꯭ꯔ ꯎꯒꯟꯈ꯭ꯔꯕ ꯁꯟꯖꯣꯏꯅ ꯍꯥꯏꯔꯛꯏ,
Yare yare, migi mitkisu khara khanbiyo, soire heroga sabirano. Nasaisu nangi saido tabadane, nakongsi itahali. Aduga hujikna nangi acting do ubada, mittagi pibu taraktori. Ranjit mangona ngangliba kato tadi, furit khawdagi phone do lauthoraklaga, maga nungsinaba ni piduda video call tawduna, mafamdo yenghange tawi. Adubu mafam adudi network di khara fangi haibabu, neti amata fangdre. Maduda Ranjit na phone do amuk fat hapchin khiduna hairei. Asuk phajakraba mafamse, ai nupiduda muktang utketawuni. Net ka amata fangamde. Berani, Instagram like ka tawgai khalisidi. Ho ka pungsai sai. Gari maningdagi makhoi na purakliba potchai singdo lauthaduna. Lairiba poiraiga sanjoigadi Ranjit ta mamit khane yengduna lai. Ranjit chuwa ngang-ngang mamaido lai thorakpada. Mataw anina mangonda yenglamliba mityengdo ubada noksinaraga hairei. Haima, kay mityengno? Kiye. Singnung sida ibu moithiam tawdano pubiraga hato amda we male. Noy enigi mityengdo. Sese saurano. Pochai singse. Ay hongapigesi. Poiraina. Yam haitre acting gadia. Nang acting do da wairamgani ye. Nang nupido na nangonda yareisi. Nasak to dadi oiraroi na. Sanjoina. Haigumdana acting sida oidoini. Ranjit pochai singdo paikat to na hairei. Yare yare bungo, acting no igera sang no igera, ay khoi nupi selabani. Adusu ni masana yana seliba. No igidi kadai. Sien badi laira dana nupi amata fau hek phangdrido. Kalaido khange. Si haidan Ranjit pot khara puraga singduda kakat pa haukri. Poiraiga sanjoiga su lemhauriba pot singdo puduna Ranjit ki matong inarakli. Sanjoina. Haigumdana ay khoi ahumdagi khwaidagi masak thiba nupa nang na kamay ni ihan hana nupi sili nu khangdrena. As kalu raga sa iday. Poiray na. Adubudi kaino. May nupi sili na sa lubada. Yung manungda kap na law na taw na maduda. Ay di nupi masana iyada na kapibay kalore. Adugadi imong siyang urakanda. Mano ay na makhadaga famaga kap layramini niya. Sanjoy nokto na Ranjit talak na doon na hayrakli. Hoy niya ay sumana kapag layram maduda tiyemini niya. Ado kaygino nang nakapido no pa. Ranjiti marup ani sige mamangda ikaiba ka khangmanati masunok to na hairei. Ado di bay. Sien bada ay na mangonda hana sien sikay na haiba dinati. Numito ay ko ni una si hay na ba matam dudagi masikara tiyang na togak pa. Ado da ay nataan sari na sauzin na raga na. Numita halaga ay ko yung da adong pusan banida. Ado da yung yawra kanda na. Masikap ning kamang tawraga. Ay ngonda mamit khana yengak paduda ay suhoren mana isana yadiye na ay na mabufaba ni kaya na hayrakadra kandana na ay na hana kaphubanida ay na kuonga tilaga kapaduda di madi kapkega tawramado tuminalay kibayawani aduda isu mana wa mangangbang ngamdana ba oo kongay kapthokpanida na ado siyan manungalaga matilamdaido aduda mana ay ngonda ngarang khana yengido di ikaibo yengbani ay isana yay ay sinungsi kapano nungay di kaya na hairambay wani si. Aduda isu ngaawda na taraga lehuwi wani. Ranjit kiwa aduda marup anido di wanta da nanokli. Asyum na makoy singdogi manungda. Fanasang na makong na sanglaglaба matungda. Uwa karahaw da ba ihang-hang ba mafamalayram na duna. Masida oy na makoy mapot masay singdo tamla si hay na duna. Makoy na purak pa. Thong thak na bapolam singamadi ten singdoloy na magtamlay. Masidagi makoy ani na tiendo kan na bataw. Ama na sa insang tonggat na ba siyam sakri. Asyum taw na makoy awumsi. Amuk-amuk lamlap na sato na. Nong maninihum ni mafamdo de leklaga ngawdo na laybasi. Makoy di taw daw yadra ba siya nabiya maoyrabani. Makoy mag school tamling ay di kitinarak pa. Tadok na ba yadra ba maruk ngaktani. Hausik di makoy loy na mag-college loy. Masama-sagit haba ingkang taon na ba kway chen-chen na ribani. Maramado na makoy masyan asyum na satok na ba kway rihaya na nga sisuhaw na doon na lakpan. Ngaw ba yabang ngaw may naramlaba mamana ba sing amok inaunaw na punbada nungay sa ribani. Makoy ise college loy kibagi. Masama-sagit habag sinabada karakazik laptop na rurabasu. Amok han na makoy pun ba sida. Hanagom nungay na ngangning bada ngangdo na tauning bada taudo na layga doribani.
ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯌꯨꯡꯕ ꯑꯗꯨꯋꯥꯏꯗ ꯃꯐꯝꯗꯨꯗ ꯊꯨꯡꯂꯔꯗꯨꯅ ꯍꯧꯖꯤꯛ ꯄꯨꯡ 3 ꯇꯥꯁꯤꯜꯂꯛꯂꯕ ꯃꯇꯝ ꯑꯁ꯭ꯋꯥꯏꯗ ꯃꯈꯣꯏꯅ ꯂꯩꯒꯗꯧꯔꯤꯕ ꯃꯐꯝ ꯑꯗꯨ ꯁꯦꯝ ꯁꯥꯕ ꯑꯃꯗꯤ ꯇꯦꯟ ꯈꯟꯕ ꯈꯣꯠꯄ ꯂꯣꯏꯅꯃꯛ ꯂꯣꯏꯔꯗꯨꯅ ꯊꯣꯡ ꯊꯥꯛꯄꯔꯣꯝꯗ ꯑꯃꯨꯛ ꯃꯥꯏ ꯑꯣꯟꯁꯤꯜꯂꯛꯂꯤ. ꯉꯁꯥꯏꯗꯒꯤ ꯋꯥꯊꯤ ꯉꯥꯡꯅꯗꯨꯅ ꯁꯟꯖꯣꯏꯒ ꯔꯟꯖꯤꯠꯀꯅ ꯇꯦꯟ ꯈꯟꯗꯨꯅ ꯁꯦꯝ ꯁꯥꯔꯨꯕꯅꯤ. ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯅ ꯊꯕꯛ ꯄꯨꯝꯅꯃꯛ ꯂꯣꯏꯔꯛꯄꯗ ꯄꯣꯏꯔꯩꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯥꯅ ꯊꯣꯡꯂꯤꯕ ꯑꯦꯟꯁꯥꯡꯗꯨ ꯂꯣꯏꯕ ꯉꯝꯗ꯭ꯔꯕ ꯃꯥꯜꯂꯤ. ꯃꯩ ꯑꯃꯨꯛ ꯁꯦꯝ, ꯆꯥꯛ ꯑꯃꯨꯛ ꯊꯣꯡ, ꯑꯦꯟꯁꯥꯡ ꯑꯃꯨꯛ ꯑꯣꯠ, ꯃꯁꯥꯗꯨ ꯍꯨꯃꯥꯡ ꯑꯅꯞꯄꯤ ꯀꯥꯡꯂꯩ. ꯃꯥꯒꯤ ꯃꯇꯧꯗꯨꯗ ꯃꯔꯨꯞ ꯑꯅꯤꯗꯨꯅ ꯅꯣꯛꯂꯒ ꯍꯥꯏꯔꯛꯏ. ꯔꯟꯖꯤꯠꯅ, ꯏꯃꯥꯏ, ꯑꯩꯈꯣꯏ ꯄꯨꯖꯥꯔꯤꯒꯤ ꯊꯕꯛ ꯈꯨꯐꯁꯤꯗꯤ ꯌꯦꯟꯁꯥꯡꯒ ꯊꯨꯝꯒ ꯅꯝꯗꯧ ꯃꯥꯟꯗꯦꯀꯣ. ꯁꯟꯖꯣꯏꯁꯨ ꯄꯣꯏꯔꯩꯅ ꯑꯃꯃꯨꯛ ꯇꯧ ꯋꯥꯕꯗꯨ ꯎꯕꯗ ꯍꯦꯟꯅ ꯁꯥꯎꯔꯛꯅꯕ ꯍꯥꯏꯗꯅ ꯅꯣꯛꯇꯨꯅ ꯍꯥꯏꯔꯛꯂꯤ. ꯉꯁꯥꯏꯅ ꯑꯩꯅ ꯆꯥꯛ ꯌꯦꯟꯁꯥꯡꯗꯣ ꯊꯣꯡꯒꯤ ꯇꯦꯟ ꯈꯟꯕ ꯈꯣꯠꯄꯁꯤ ꯅꯣꯏꯅ ꯇꯧ ꯍꯥꯏꯕꯅꯦꯕ. ꯁꯤ ꯀꯔꯤ ꯁꯥꯔꯦ ꯍꯥ? ꯃꯤ ꯑꯉꯥꯡꯁꯤ ꯍꯨꯃꯥꯡꯅ ꯂꯣꯏꯔꯦꯅꯦ. ꯁꯤꯁꯦ ꯑꯩ ꯑꯃꯨꯛ ꯌꯦꯟꯁꯥꯡꯗꯣ ꯑꯣꯠꯄꯤꯔꯛꯑꯒꯦꯁꯦ. ꯅꯁꯛꯇꯨ ꯈꯔꯒ ꯊꯤꯔꯤꯉꯩꯗꯨꯗ ꯍꯦꯟꯅ ꯊꯤꯖꯜꯂꯤ. ꯌꯦꯡꯉꯝꯗ꯭ꯔꯦ. ꯍꯟꯗꯣꯛꯁꯦ ꯁ꯭ꯋꯥꯏ ꯂꯩꯔꯨꯁꯨ ꯆꯠꯂꯣ. ꯑꯩ ꯂꯣꯏꯁꯤꯜꯂꯛꯑꯒꯦꯕ. ꯁꯤ ꯍꯥꯏꯗꯅ ꯁꯟꯖꯣꯏ ꯄꯣꯏꯔꯩꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ. ꯃꯗꯨꯗ ꯄꯣꯏꯔꯩ ꯁꯥꯎꯅ ꯃꯥꯅ ꯄꯥꯏꯔꯝꯕ ꯑꯦꯟꯁꯥꯡ ꯑꯣꯟꯅꯕ ꯈꯥꯕꯩꯗꯨꯅ ꯁꯟꯖꯣꯏꯗ ꯊꯣꯝꯃꯛꯏ. ꯈꯥꯕꯩ ꯑꯗꯨꯅ ꯄꯥꯟꯗꯨꯅ ꯁꯟꯖꯣꯏ ꯃꯅꯪꯒꯟꯗꯨ ꯊꯦꯛꯇꯣꯛꯂꯒ ꯀꯟꯅ ꯂꯥꯎꯔꯤ. ꯄꯣꯏꯔꯩꯅ, ꯅꯨꯡꯉꯥꯏꯕ꯭ꯔꯥ? ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯃꯅꯤ. ꯌꯥꯝꯅ ꯉꯥꯡꯅꯤꯡꯈꯣꯕ. ꯉꯁꯥꯏꯗꯤ ꯑꯩꯅ ꯆꯅꯝ ꯇꯤꯜꯍꯧ ꯃꯔꯣꯏ ꯃꯄꯥꯡ ꯁꯦꯝꯕꯗꯨ ꯈꯔ ꯌꯥꯎꯔꯨ ꯂꯥꯎ ꯍꯥꯏꯕꯗꯅ ꯃꯣꯏ ꯑꯅꯤꯅ ꯃꯁꯤꯗꯩꯁꯤꯗ ꯇꯥꯁꯤꯟꯅꯗꯅ ꯋꯥꯔꯤ ꯁꯥꯟꯅꯗꯅꯒ ꯂꯩꯔꯒ ꯍꯧꯖꯤꯛꯇ ꯑꯐ ꯁꯥꯗꯅ, ꯑꯣ ꯄꯣꯏꯔꯩ, ꯅꯪꯅ ꯊꯣꯡꯗ꯭ꯔꯗꯤ ꯑꯦꯟꯁꯥꯡꯁꯤ ꯆꯥꯕ ꯌꯥꯔꯔꯣꯏ. ꯅꯪ ꯊꯣꯡꯉꯨ, ꯑꯩꯈꯣꯏꯗꯤ ꯍꯩꯇꯦ ꯀꯥꯏꯅ. ꯅꯣꯏꯀꯣ, ꯑꯦꯟꯁꯥꯡ ꯂꯣꯏꯔꯝꯗꯥꯏꯁꯤꯗ ꯑꯉꯥꯡꯁꯦ ꯊꯣꯛ ꯍꯦꯛ ꯎꯞꯊꯣꯛꯈꯤꯁꯤꯅꯤ. ꯃꯗꯨꯗꯒꯤ ꯆꯥꯅꯤ ꯅꯣꯏ. ꯔꯟꯖꯤꯠꯅ, ꯏꯃꯥ, ꯌꯥꯝ ꯁꯥꯎꯒꯜꯂꯤ, ꯀꯤꯖꯩꯌꯦ. ꯁꯦ, ꯑꯩ ꯆꯥꯛꯁꯤ ꯊꯤꯔꯛꯑꯒꯦ. ꯆꯥꯅꯅꯕ ꯇꯧꯔꯁꯤ. ꯍꯩ, ꯍꯌꯤꯡꯈꯣꯏ ꯑꯣꯟꯗ ꯀꯨꯏꯗ꯭ꯔꯕ ꯏꯕꯨꯡꯉꯣ. ꯂꯥꯛꯎ, ꯃꯤ ꯑꯣꯏꯔꯤꯉꯩꯁꯤꯗ ꯑꯔꯣꯏꯕ ꯆꯥꯛꯂꯦꯟꯁꯤ ꯆꯥꯎꯔꯁꯤ ꯂꯥꯛꯑꯣ. ꯁꯟꯖꯣꯏꯁꯨ ꯇꯥꯔꯤꯕ ꯈꯥꯕꯩꯗꯨ ꯈꯨꯟꯀꯠꯇꯨꯅ ꯄꯣꯏꯔꯩꯗ ꯃꯈꯨꯠ ꯊꯤꯜꯂꯒ ꯍꯥꯏꯔꯛꯏ. ꯃꯁꯤ ꯅꯤꯄꯥꯁꯤ. ꯃꯁꯤ ꯑꯩꯕꯨ ꯍꯌꯤꯡꯈꯣꯏ ꯑꯣꯟꯗꯅ ꯄꯥꯏꯈꯤ ꯇꯥꯔꯦꯃꯤ. ꯇꯍꯣꯏꯔꯤꯕ꯭ꯔꯥ ꯇꯍꯣꯏꯗꯕ꯭ꯔꯥ ꯈꯪꯗꯦꯃꯤ. ꯈꯥꯕꯩꯁꯤꯅ ꯍꯦꯛꯇ ꯊꯥꯔꯛꯑꯦꯕ. ꯅꯪ ꯑꯩꯅ ꯍꯌꯤꯡꯒ ꯑꯣꯜꯂꯒ ꯄꯥꯏꯈ꯭ꯔꯗꯤꯅꯦ, ꯅꯪꯉꯣꯟꯗ ꯇꯥꯟꯅꯗꯅ ꯇꯨꯡꯒꯤ ꯌꯦꯡꯉꯨ. ꯄꯣꯏꯔꯩꯅ, ꯆꯠꯊꯣꯛꯀꯣ ꯑꯥꯗ. ꯅꯁꯛꯇꯨꯒ ꯅꯪ ꯌꯥꯝ ꯃꯤꯡꯗꯦ. ꯈꯥꯕꯩꯗꯨ ꯐꯦꯡꯗꯣꯔꯛꯆꯣ. ꯁꯟꯖꯣꯏꯁꯨ ꯎꯄꯥꯏ ꯂꯩꯇꯦ. ꯈꯥꯕꯩꯗꯨ ꯐꯦꯡꯗꯣꯔꯛꯇꯨꯅ ꯃꯈꯣꯏ ꯑꯍꯨꯝ ꯆꯥꯛ ꯆꯥꯃꯤꯟꯅꯔꯤ. ꯆꯥꯔꯤꯕꯅꯤ ꯍꯥꯏꯗꯅ ꯆꯥꯔꯤꯕꯗꯨꯁꯨ ꯃꯆꯤꯟꯗ ꯉꯥꯏꯍꯥꯛꯇ ꯂꯦꯞꯄ ꯅꯠꯇꯦ. ꯏꯟꯅꯗꯅ ꯄꯨꯈꯝ ꯑꯃꯠꯇꯗ ꯆꯥꯃꯤꯟꯅꯔꯤ. ꯑꯁꯨꯝꯅ ꯆꯥꯛ ꯆꯥꯕꯗꯨ ꯂꯣꯏꯔꯛꯄꯗꯗꯤ ꯁꯤꯡꯅꯨꯡꯒ ꯑꯣꯏꯕꯅꯤ. ꯅꯨꯃꯤꯠ ꯈꯟꯇꯥ ꯇꯥꯁꯤꯜꯂꯛꯂꯤ. ꯃꯗꯨꯗ ꯃꯈꯣꯏ ꯑꯍꯨꯝ ꯁꯤꯡꯅꯨꯡ ꯑꯗꯨꯒꯤ ꯃꯅꯨꯡ ꯍꯦꯟꯅ ꯆꯪꯁꯤꯟꯗꯨꯅ ꯃꯩ ꯊꯥꯒꯠꯅꯕꯅꯤ ꯍꯥꯏꯗꯅ ꯁꯤꯡ ꯊꯤꯔꯤ. ꯁꯨꯝꯅ ꯃꯈꯣꯏꯅ ꯋꯥꯔꯤ ꯁꯥꯟꯅ ꯁꯤꯡ ꯊꯤꯗꯨꯅ ꯁꯨꯝ ꯂꯥꯛꯄꯅ ꯄꯣꯏꯔꯩꯗꯤ ꯇꯣꯉꯥꯟꯅ ꯈꯔ ꯆꯠꯊꯣꯛꯂꯒ ꯇꯥꯔꯤꯕ ꯁꯤꯡꯗꯣ ꯃꯈꯣꯡꯅ ꯅꯝꯗꯨꯅ ꯊꯨꯗꯦꯛꯂꯒ ꯂꯩꯔꯤꯉꯩ ꯃꯝꯂꯤ ꯇꯧꯔꯛꯄꯗꯨꯗ ꯃꯥꯒꯤ ꯃꯃꯥꯡ ꯈꯖꯤꯛ ꯆꯠꯊꯣꯛꯂꯒ ꯃꯁꯥ ꯃꯔꯦꯡ ꯐꯟꯅ ꯍꯧꯔꯤꯕ ꯎ ꯑꯃꯒꯤ ꯃꯔꯨꯝꯗꯒꯤ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯃꯉꯣꯟꯗ ꯆꯦꯞꯊꯗꯨꯅ ꯌꯦꯡꯂꯛꯄꯒꯨꯝ ꯇꯧꯔꯛꯏ. ꯃꯗꯨꯗ ꯄꯣꯏꯔꯩꯁꯨ ꯃꯈꯨꯠꯅ ꯄꯥꯏꯔꯝꯂꯤꯕ ꯁꯤꯡꯗꯨ ꯃꯈꯥꯗ ꯊꯝꯂꯒ ꯎꯗꯨꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤ. ꯄꯤꯛꯇꯛ ꯇꯧꯕ ꯑꯉꯥꯡ ꯑꯃ ꯃꯃꯥꯏꯗꯨ ꯐꯠ ꯂꯩꯊꯗꯨꯅ ꯃꯉꯣꯟꯗ ꯌꯦꯡꯂꯝꯂꯔꯦ ꯍꯥꯏꯔꯒ ꯎ ꯃꯔꯨꯝꯗꯨꯗ ꯊꯨꯅ ꯑꯃꯨꯛ ꯂꯩꯁꯤꯟꯈ꯭ꯔꯤꯕꯗꯨ ꯎꯕꯗ ꯄꯣꯏꯔꯩ ꯈꯪꯄ꯭ꯔꯦꯛ ꯈꯪꯗꯨꯅ ꯃꯅꯤꯡ ꯍꯜꯂꯤ. ꯑꯉꯥꯡꯗꯨꯒꯤ ꯃꯁꯛꯇꯣ ꯃꯥꯅꯗꯤ ꯃꯌꯦꯛ ꯁꯦꯡ ꯎꯍꯧꯗ꯭ꯔꯤ. ꯑꯗꯨꯕꯨ ꯃꯃꯥꯏꯗꯨꯗꯤ ꯏ ꯊꯥꯡꯗꯅ ꯉꯧꯔꯣꯛ ꯉꯧꯕꯒꯨꯝ ꯇꯧꯏ. ꯑꯁꯨꯝꯅ ꯄꯣꯏꯔꯩ ꯃꯪꯗꯨꯅ ꯎꯗꯨꯗ ꯌꯦꯡꯂꯒ ꯂꯩꯔꯤꯉꯩ ꯃꯥꯒꯤ ꯇꯨꯡꯗꯒꯤ ꯔꯟꯖꯤꯠꯅ ꯃꯉꯣꯟꯗ ꯇꯥꯞ ꯊꯥꯔꯛꯏ. ꯃꯗꯨꯗ ꯄꯣꯏꯔꯩꯁꯨ ꯏꯈꯪ ꯈꯪꯅ ꯑꯣꯟꯊꯣꯔꯛꯂꯒ ꯔꯟꯖꯤꯠꯇ ꯍꯥꯏꯔꯛꯏ. ꯚꯥꯏ, ꯌꯦꯡꯉꯨꯅꯦ, ꯑꯥꯒꯤ ꯎ ꯑꯆꯧꯕꯁꯦ, ꯃꯁꯤꯒꯤ ꯃꯔꯨꯝꯗ ꯑꯉꯥꯡ ꯑꯃ ꯂꯩ. ꯑꯩꯉꯣꯟꯗ ꯆꯦꯞꯊꯔꯒ ꯌꯦꯡꯉꯛꯏ. ꯔꯟꯖꯤꯠꯅ, ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ? ꯑꯁꯦꯡꯕꯩꯔꯣ? ꯁꯨꯈ꯭ꯔꯕ ꯎꯃꯪꯁꯤꯗ ꯀꯥꯏꯗꯩ ꯑꯉꯥꯡꯅꯣ ꯍꯣꯏ? ꯃꯃꯥ ꯃꯄꯥꯒ ꯂꯥꯛꯏꯖꯥꯠꯂꯣ? ꯄꯣꯏꯔꯩꯅ, ꯑꯗꯨꯗꯤ ꯈꯪꯗꯦ. ꯑꯩꯅ ꯎꯕꯗꯗꯤ ꯑꯉꯥꯡꯗꯨ ꯈꯛ ꯑꯣꯏ. ꯃꯈꯣꯏ ꯑꯅꯤꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯨ ꯁꯟꯖꯣꯏꯅꯁꯨ ꯇꯥꯔꯗꯨꯅ ꯍꯥꯏꯔꯛꯏ. ꯂꯝꯕꯤꯒ ꯂꯝꯃꯥꯡꯅꯔꯤ ꯖꯥꯠꯂꯣ? ꯑꯗꯨꯗꯤ ꯀꯔꯝꯕ ꯎꯗꯩꯅꯣ ꯌꯦꯡꯉꯛꯏꯕ ꯍꯥꯏꯕꯣ? ꯆꯪꯉꯒ ꯑꯃꯨꯛꯇꯪ ꯌꯦꯡꯂꯨꯔꯁꯤ ꯂꯥꯛꯑꯣ. ꯋꯥ ꯉꯥꯡꯗꯨꯅ ꯁꯟꯖꯣꯏꯗꯤ ꯎꯗꯨꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯪꯁꯤꯟꯈ꯭ꯔꯦ. ꯄꯣꯏꯔꯩꯒ ꯔꯟꯖꯤꯠꯀꯁꯨ ꯀꯥ ꯍꯦꯟꯅ ꯈꯟꯖꯤꯜꯂꯨꯕ ꯇꯧꯗꯅ ꯁꯟꯖꯣꯏꯒꯤ ꯃꯇꯨꯡ ꯏꯟꯅꯔꯛꯏ. ꯑꯗꯨꯕꯨ ꯁꯟꯖꯣꯏ ꯎꯗꯨꯒꯤ ꯃꯔꯨꯝꯗ ꯀꯅꯥ ꯂꯩꯒꯦ ꯍꯥꯏꯗꯅ ꯃꯃꯥꯏꯗꯨ ꯍꯦꯛ ꯂꯩꯁꯤꯟꯗꯨꯅ ꯌꯦꯡꯕꯒ
ꯃꯥꯅ ꯉꯁꯥꯏꯗꯒꯤ ꯈꯨꯜꯂꯛꯂꯤꯕ ꯁꯤꯡꯗꯣ ꯐꯠ ꯂꯥꯎꯅ ꯂꯪꯁꯤꯜꯂꯝꯂꯒ ꯀꯟꯅ ꯂꯥꯎꯗꯨꯅ ꯄꯣꯏꯔꯩꯒ ꯔꯟꯖꯤꯠꯀꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯛꯏ. ꯃꯥꯒꯤ ꯃꯇꯧꯗꯨꯗ ꯔꯟꯖꯤꯠꯁꯨ ꯂꯥꯎꯗꯨꯅ ꯆꯦꯟꯒꯦ ꯇꯧꯏ. ꯑꯗꯨꯕꯨ ꯄꯣꯏꯔꯩꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯐꯥꯔꯒ ꯍꯥꯏꯔꯛꯏ. ꯀꯩꯅꯣ ꯁꯟꯖꯣꯏ, ꯀꯩꯗꯧꯔꯒꯦ? ꯀꯩ ꯎꯔꯒꯦ ꯅꯪꯅ ꯑꯗꯨ ꯀꯟꯅ ꯂꯥꯎꯔꯒ ꯆꯦꯜꯂꯛꯏꯗꯨꯅ? ꯀꯩ ꯂꯩꯍꯧꯔꯒꯦ ꯁꯤꯗ? ꯁꯟꯖꯣꯏ ꯁꯣꯔ ꯊꯕꯦꯠ ꯊꯕꯦꯠ ꯍꯣꯟꯗꯨꯅ ꯍꯥꯏꯔꯛꯏ. ꯀꯩꯅꯣ ꯈꯪꯗꯦ, ꯑꯉꯥꯡ ꯅꯨꯄꯤ ꯑꯃ ꯂꯦꯞꯄꯒ ꯂꯩꯍꯧꯕꯅꯤ. ꯔꯟꯖꯤꯠꯁꯨ ꯆꯦꯟꯒꯦ ꯇꯧꯔꯝꯕꯗꯨ ꯂꯦꯞꯂꯒ ꯄꯔꯞ ꯄꯔꯞ ꯆꯪꯁꯤꯜꯂꯛꯇꯨꯅ ꯁꯟꯖꯣꯏꯒꯤ ꯃꯅꯤꯡꯗ ꯃꯈꯣꯡꯗꯨꯅ ꯐꯠ ꯂꯥꯎꯅ ꯀꯥꯎꯔꯒ ꯍꯥꯏꯔꯛꯏ. ꯍꯩ, ꯑꯉꯥꯡ ꯑꯃ ꯂꯩꯕ꯭ꯔꯥ ꯌꯦꯡꯕ ꯆꯪꯕ ꯅꯠꯇ꯭ꯔꯣ ꯅꯪꯒꯤꯗꯣ? ꯑꯗꯨꯒ ꯀꯩꯅꯣ ꯑꯉꯥꯡ ꯑꯃ ꯂꯩꯔꯝꯃꯦꯅ ꯈꯪꯉꯒ ꯆꯦꯟꯊꯣꯔꯛꯏꯗꯨꯕꯣ? ꯀꯩꯅꯣ ꯃꯁꯤꯕꯨ ꯁꯣꯅꯣꯁꯤꯗꯤ? ꯁꯟꯖꯣꯏꯅ ꯑꯁ ꯑꯗꯨꯏ ꯅꯠꯇꯦꯕ, ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥꯗꯣ ꯃꯈꯣꯡ ꯌꯥꯎꯗꯕꯒꯨꯝꯅ ꯃꯅꯤꯡ ꯑꯣꯟꯊꯣꯛꯂꯒ ꯄꯥꯏꯔꯒ ꯂꯩꯔꯝꯕꯒꯨꯝꯅ ꯇꯧꯏꯃꯤ. ꯑꯗꯨꯗ ꯑꯩꯁꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯗꯅ ꯆꯦꯜꯂꯛꯏꯁꯤ. ꯂꯥꯛꯑꯣꯁꯤ, ꯆꯠꯂꯧꯔꯁꯤ ꯂꯥꯛꯑꯣ. ꯃꯇꯥ ꯑꯃꯅꯤꯕꯣ ꯑꯩ ꯀꯤꯔꯦꯃꯤ. ꯄꯣꯏꯔꯩꯅ ꯉꯥꯏꯈꯣꯗꯥ, ꯅꯪꯅ ꯐꯖꯅ ꯎꯗꯕ ꯑꯣꯏꯔꯝꯒꯅꯤ. ꯑꯉꯥꯡ ꯑꯃ ꯂꯦꯞꯄꯒ ꯂꯩꯕꯕꯨ ꯃꯈꯣꯡ ꯌꯥꯎꯗꯅ ꯂꯦꯞꯄ ꯌꯥꯕ꯭ꯔꯣ? ꯅꯣꯏꯅꯤ ꯁꯤꯗ ꯂꯩꯔꯝꯃꯣ, ꯑꯩ ꯑꯃꯨꯛꯇꯪꯒ ꯌꯦꯡꯈꯤꯒꯦ. ꯑꯁꯤ ꯍꯥꯏꯗꯨꯅ ꯄꯣꯏꯔꯩ ꯎꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯃꯔꯨꯝꯗꯨꯗ ꯌꯦꯡꯂꯛꯄꯗꯗꯤ ꯀꯅꯥꯝꯇ ꯂꯩꯔꯝꯗ꯭ꯔꯦ. ꯃꯗꯨꯗ ꯄꯣꯏꯔꯩ ꯏꯉꯛ ꯉꯛꯅ ꯑꯀꯣꯏꯕꯗꯨꯗ ꯀꯣꯏꯌꯦꯡ ꯌꯦꯡꯂꯤ. ꯑꯗꯨꯕꯨ ꯃꯥꯅ ꯁꯨꯝ ꯌꯦꯡꯂꯛꯄꯗ ꯃꯈꯣꯏꯅ ꯂꯩꯔꯤꯕꯗꯨꯗꯒꯤ ꯈꯔ ꯆꯠꯊꯣꯛꯂꯒ ꯍꯧꯔꯤꯕ ꯎ ꯑꯃꯒꯤ ꯃꯔꯨꯝꯗꯒꯤ ꯑꯃꯨꯛ ꯅꯨꯄꯤ ꯃꯆꯥꯗꯨ ꯃꯃꯥꯏ ꯆꯦꯞꯊꯗꯨꯅ ꯃꯉꯣꯟꯗ ꯌꯦꯡꯉꯛꯏ. ꯍꯟꯗꯛꯁꯨ ꯍꯥꯏꯐꯦꯠꯇꯪ ꯌꯦꯡꯂꯝꯂꯒ ꯑꯉꯥꯡꯗꯨ ꯎꯗꯨꯒꯤ ꯃꯔꯨꯝꯗ ꯑꯃꯨꯛ ꯂꯣꯠꯈ꯭ꯔꯦ. ꯃꯗꯨꯗ ꯄꯣꯏꯔꯩꯅ ꯏꯕꯦꯝꯃ, ꯅꯪꯕꯨ ꯀꯅꯥꯅꯣ? ꯀꯀꯥ ꯍꯣꯏ ꯅꯪꯒꯤ ꯃꯇꯦꯡ ꯄꯥꯡꯉꯤ. ꯅꯪꯕꯨ ꯁꯤꯗ ꯀꯅꯥꯒ ꯂꯥꯛꯏꯅꯣ? ꯌꯨꯝ ꯍꯟꯐꯝ ꯈꯪꯗ꯭ꯔꯕ꯭ꯔꯣ? ꯑꯩꯈꯣꯏ ꯊꯤꯟꯕꯤꯒꯦꯁꯦ. ꯀꯤꯒꯅꯨꯅꯦ, ꯑꯩꯈꯣꯏ ꯀꯩꯝ ꯇꯧꯔꯣꯏꯌꯦ. ꯑꯁꯤ ꯍꯥꯏꯗꯨꯅ ꯄꯣꯏꯔꯩꯗꯤ ꯃꯥꯅ ꯎꯔꯤꯕ ꯑꯉꯥꯡꯗꯨꯒꯤ ꯃꯅꯥꯛ ꯇꯝꯅ ꯁꯨꯝ ꯆꯪꯁꯤꯜꯂꯤ. ꯃꯥꯒꯤ ꯃꯇꯧꯗꯨ ꯎꯔꯒ ꯔꯟꯖꯤꯠꯀ ꯁꯟꯖꯣꯏꯒꯁꯨ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯅꯗꯨꯅ ꯃꯉꯣꯟꯗ ꯌꯦꯡꯗꯨꯅ ꯂꯩ. ꯁꯟꯖꯣꯏꯗꯤ ꯃꯥꯅ ꯉꯁꯥꯏ ꯎꯈꯤꯕꯗ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥꯗꯨ ꯃꯈꯣꯡ ꯌꯥꯎꯗꯨꯅ ꯎꯈꯤꯕꯗꯨꯗ ꯁꯤꯡꯅꯅ ꯄꯣꯏꯔꯩꯕꯨ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯂꯥꯛꯅꯕ ꯀꯧꯔꯤ. ꯑꯗꯨꯕꯨ ꯄꯣꯏꯔꯩꯗꯤ ꯃꯈꯣꯏꯅ ꯀꯧꯔꯤꯕꯗꯨ ꯇꯥꯔꯕꯁꯨ ꯅꯨꯄꯤ ꯃꯆꯥꯗꯨꯅ ꯂꯩꯔꯤꯕ ꯎ ꯃꯔꯨꯝꯗꯨꯗ ꯆꯪꯁꯤꯟꯗꯨꯅ ꯌꯦꯡꯂꯤ. ꯑꯗꯨꯕꯨ ꯑꯃꯨꯛꯁꯨ ꯑꯉꯥꯡꯗꯨ ꯎ ꯃꯔꯨꯝꯗꯨꯗ ꯂꯩꯔꯝꯗ꯭ꯔꯤ. ꯃꯗꯨꯗ ꯄꯣꯏꯔꯩ ꯏꯉꯛ ꯉꯛꯅ ꯎꯗꯨꯒꯤ ꯑꯀꯣꯏꯕꯗ ꯆꯠꯇꯨꯅ ꯀꯣꯏꯌꯦꯡ ꯌꯦꯡꯗꯨꯅ ꯂꯩ. ꯃꯥꯒꯤ ꯃꯇꯧꯗꯨꯗ ꯁꯟꯖꯣꯏ ꯄꯣꯏꯔꯩꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯛꯂꯒ ꯋꯥ ꯑꯃꯇ ꯍꯥꯏꯗꯅ ꯄꯣꯏꯔꯩꯒꯤ ꯃꯈꯨꯠꯇꯨ ꯇꯥꯛ ꯄꯥꯏꯗꯨꯅ ꯆꯤꯡꯂꯒ ꯄꯨꯔꯛꯂꯤ. ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯅ ꯇꯧꯅꯔꯤꯕꯗꯨ ꯌꯦꯡꯗꯨꯅ ꯂꯩꯔꯤꯕ ꯔꯟꯖꯤꯠꯅ ꯍꯧꯖꯤꯛ ꯄꯣꯏꯔꯩꯅ ꯑꯉꯥꯡ ꯑꯗꯨ ꯎꯈꯤꯕ ꯎꯗꯨꯒꯤ ꯍꯦꯛ ꯃꯊꯛꯀꯤ ꯎꯁꯥ ꯑꯃꯗ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯐꯝꯂꯒ ꯃꯈꯣꯡ ꯌꯥꯟꯊꯗꯨꯅ ꯅꯣꯝ ꯅꯣꯝꯗꯨꯅ ꯁꯥꯟꯅꯔꯒ ꯃꯉꯣꯟꯗ ꯌꯦꯡꯗꯨꯅ ꯂꯩꯔꯝꯂꯤꯕꯗꯨ ꯎꯕꯗ ꯔꯟꯖꯤꯠ ꯁ꯭ꯋꯥꯏ ꯂꯥꯎꯈꯤꯗꯨꯅ ꯃꯃꯤꯠ ꯃꯅꯥ ꯂꯥꯎꯊꯣꯛꯂꯒ ꯅꯨꯄꯤ ꯃꯆꯥꯗꯨꯗ ꯌꯦꯡꯗꯨꯅ ꯂꯩ. ꯅꯨꯄꯤ ꯃꯆꯥꯗꯨꯒꯤ ꯀꯨꯆꯨꯗꯣ ꯏ ꯊꯥꯡꯗꯅ ꯉꯧꯔꯣꯛ ꯉꯧꯔꯤ. ꯃꯁꯝꯗꯨꯁꯨ ꯁꯥꯡꯅ ꯃꯨꯁꯤꯟ ꯃꯨꯅ ꯊꯥꯗꯔꯤ. ꯍꯦꯛ ꯌꯦꯡꯕꯗ ꯑꯉꯥꯡꯗꯨ ꯃꯤꯕꯨ ꯃꯥꯟꯗꯦ, ꯃꯤꯑꯣꯏꯕ ꯑꯃꯒꯤ ꯀꯨꯆꯨ ꯑꯣꯏꯗꯦ. ꯔꯟꯖꯤꯠꯁꯨ ꯉꯛꯄ ꯑꯀꯤꯕ ꯑꯃꯒ ꯂꯣꯏꯅꯅ ꯑꯉꯥꯡꯗꯨꯗ ꯌꯦꯡꯗꯨꯅ ꯂꯩ. ꯑꯗꯨꯕꯨ ꯎꯁꯥꯗꯨꯗ ꯐꯝꯗꯨꯅ ꯂꯩꯔꯝꯕ ꯑꯉꯥꯡꯗꯨꯗꯤ ꯋꯥꯡꯈ꯭ꯔꯕ ꯎꯊꯛꯇꯨꯗꯒꯤ ꯃꯈꯥꯗ ꯄꯗ꯭ꯔꯥꯛ ꯇꯥꯈꯤ. ꯑꯗꯨꯕꯨ ꯃꯁꯥꯗꯨ ꯀꯔꯤꯁꯨ ꯇꯧꯗꯕꯒꯨꯝ ꯑꯃꯨꯛ ꯐꯨꯛ ꯍꯧꯒꯠꯂꯛꯂꯒ ꯃꯈꯣꯏꯗ ꯍꯟꯅ ꯌꯦꯡꯉꯝꯗꯅ ꯎ ꯃꯌꯥꯝꯒꯤ ꯃꯔꯛꯇꯨꯗ ꯆꯦꯟꯁꯤꯟꯗꯨꯅ ꯃꯥꯡꯈ꯭ꯔꯦ. ꯑꯁꯨꯝꯅ ꯔꯟꯖꯤꯠ ꯃꯥꯅ ꯎꯔꯤꯕꯁꯤ ꯀꯔꯤꯅꯣ ꯈꯟꯗꯨꯅ ꯄꯥꯈꯠꯅ ꯑꯉꯥꯡꯗꯨꯅ ꯃꯥꯡꯈ꯭ꯔꯤꯕꯗꯨꯗ ꯌꯦꯡꯗꯨꯅ ꯂꯩꯔꯝꯂꯒ ꯃꯇꯥꯎ ꯑꯅꯤꯗꯨꯗ ꯐꯠ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯍꯥꯏꯔꯛꯏ. ꯑꯁ ꯑꯉꯥꯡꯗꯣ ꯃꯤ ꯅꯠꯇꯦꯀꯣ ꯁꯤ ꯑꯉꯥꯡꯁꯦ. ꯃꯥꯒꯤ ꯋꯥꯗꯨꯗ ꯄꯣꯏꯔꯩꯒ ꯁꯟꯖꯣꯏꯒꯗꯤ ꯏꯉꯛ ꯉꯛꯅ ꯃꯉꯣꯟꯗ ꯌꯦꯡꯗꯨꯅ ꯂꯩ. ꯃꯗꯨꯗ ꯔꯟꯖꯤꯠꯅ ꯃꯥꯅ ꯍꯧꯖꯤꯛ ꯎꯈ꯭ꯔꯤꯕꯁꯤꯡꯗꯣ ꯃꯇꯥꯎ ꯑꯅꯤꯗꯨꯗ ꯇꯝꯃꯤ. ꯃꯥꯅ ꯇꯝꯂꯤꯕ ꯄꯥꯎꯗꯨ ꯇꯥꯕꯗ ꯑꯅꯤꯗꯨꯁꯨ ꯃꯁꯥꯗꯨ ꯈꯔ ꯀꯤꯕ ꯐꯥꯎꯔꯛꯂꯗꯨꯅ ꯃꯈꯣꯏꯅ ꯇꯦꯟ ꯈꯜꯂꯝꯕ ꯃꯐꯝ ꯑꯗꯨꯗ ꯆꯠꯂꯁꯤ ꯍꯥꯏꯅꯗꯨꯅ ꯁꯤꯡ ꯈꯔ ꯇꯥꯞ ꯄꯥꯏꯈꯠꯅꯔꯒ ꯊꯨꯅ ꯃꯐꯝꯗꯨꯗꯒꯤ ꯃꯈꯣꯏꯒꯤ ꯃꯄꯣꯠ ꯃꯆꯩ ꯂꯩꯍꯧꯔꯤꯕ ꯃꯐꯝꯗꯨ ꯇꯝꯅ ꯂꯥꯛꯂꯤ. ꯑꯁꯨꯝꯅ ꯍꯧꯖꯤꯛꯇꯤ ꯅꯨꯃꯤꯠꯁꯨ ꯄꯨꯡꯇꯥ ꯇꯥꯈ꯭ꯔꯦ, ꯄꯨꯡꯃꯝ ꯃꯝꯈ꯭ꯔꯦ. ꯍꯥꯊꯨ ꯂꯥꯛꯄꯅ ꯃꯈꯣꯏꯒꯤ ꯇꯦꯟ ꯈꯜꯂꯤꯕꯗꯨꯒꯤ ꯃꯅꯥꯛ ꯌꯧꯔꯕꯗ ꯃꯈꯣꯏ ꯑꯍꯨꯝꯗꯣ ꯋꯥ ꯃꯆꯦꯠ ꯑꯃꯇ ꯉꯥꯡꯅꯗꯦ, ꯐꯠ ꯐꯝꯊꯅꯩ. ꯑꯗꯨꯒ ꯑꯃꯅ ꯑꯃꯗ ꯌꯦꯡꯅꯗꯨꯅ ꯉꯩꯍꯥꯛ ꯂꯩꯔꯝꯂꯒ ꯔꯟꯖꯤꯠꯅ ꯍꯥꯏꯔꯛꯏ. ꯑꯩꯒꯤ ꯃꯣꯠꯇꯗꯤ ꯑꯉꯥꯡꯗꯣ ꯃꯤ ꯁꯨꯡꯅꯠ ꯅꯠꯇ꯭ꯔꯦ. ꯋꯥꯡꯈ꯭ꯔꯕ ꯎꯗꯨꯗꯒꯤ ꯇꯥꯔꯛꯂꯒꯕꯨ ꯃꯤ ꯍꯤꯡꯈꯤꯒꯗ꯭ꯔꯣ?
Aduga madi angang su angang. Aduga marak tu da sensin kraga aigi mitmang sida mafam marang kangna swai hekta mangkibani. Adubu mi oigadro. As ay khallu-khalaraga kiiban na lulida. Kamay to si Haino. Yumhala siraw. Sanjoy na. Hoy niya ay su thajade. Angang mana matanda umang sida layba hongnabro. Aduga ay na ubadasu makhong yawdo na lebamibani. Ay gumdana ay susung kiselego. Mi man silakle but kamalakle. Ranjit na. Kaino hay sibo. Angang do makhong yawi ay na ubadadi. Udugi masyado makhong yan talaga pamlayring nimi. Nang suibungo, namito amuktang lain to. Sanjoy na. O nang naubada na makhong yaw gere yaw roya, ay naubada di makhong siyong yaw yaw dre. Ranjit na. Hera, ate haygi di hayo, makhong yaw iko. Maurok o makhong aduna ni, o masyado da pamlaga hayraga layrisi. Siyasi, ay mit asimang iuhorabani. Sanjoy na. Oh, adudi nang imubado na ang angang do ubada na may ito na pungudo uboy ng manine. Makhong siyang igawdi. Asyom na anido tanja menja sada na. Makhoy na ukriba angang do. Makhong yawi hayda na katnaragli. Makhoy anigi mataw do da nga say makay poiray di mamay lukta do na wa matangang do na layrambani. Ado po tabang ngamdraba mali. Amuk to iba singliga song tokay. Aray bitada na kan hektalaw kalay. Anido sumana kan na laurak pa duda kara nagakiraga laybani kangpre kangdo na syongkali. Poiray na, noy ni sibukay doragi. Noy ni ko, ngasi ay nakato masoyrohi. Kari ka na dabada wati warem ngang na dana. Ranjit na. Kari kulaw no, ado ka na lauri dabo, kay gino haibani. Ngawro bro nang bo. But na hatri ngay sida isya nang naka na hati batari. Ang awa sida, mihun ka pa ito kita win. Sanjoy na. Asyeng ba butay nang ninakizakray bungo. Nasak-sakta aduga butugi mataygi ang mali na. Poiray na. Ngay ko. Adubu nupi masyado tasing na butoy siya lo. Ay nakan ba dati angang do ay koy buki do na senki ba mali na. Poiray giwa do da Ranjit ka Sanjoy ga dingak na. Poiray de yengi. Makhata na poiray na. Noy na haygum da na angang do mahak matanda umang sida layba hong na di. Kariguma kudong tiba amadagi umang sida setpam kang na layba oirang bani. Ay koy buki do na senki ba oirang bada ba mali. Sanjoy na. Is kaya da gyanta na haising basada na hayrin na yung ay koy na somda but oirang bani na kinari. Ado nga mana angang ado na ay koy buki do na senki ba oirang bani gay. Ay nang nasakto ubada na kida na senki ba oirang badi ay. Ranjit na hoy niya ay nagangasay gitam liba pauk sidiya. Madi amada taraga amada paudo tawra layra mali. Awang ba umatak to dagi tarak kem tawdo na senki haibani ni ibang wanang ba. Giyado amuktang taro kido ragya. Kanati ay koy mafamsi tadok chat kinaba tawsi. Kanaral ko ari amada taway mga tokani. Poiray na. Hera, salaso hayeng mga salasi. Koy gumanoy na hayri do na sumda na angang napi masyado tasing na butoy ram labadi. Ay koy na hingsi na saluba haibasi. Maduni hinakutong tiran. Parisi, may tagal ihak lisi. Butoy ramadi na, may tagal layradi. Angang do na ay koy da kem tawag pangamon. Sanjoy na, hoy niya. Adugumba faja bo wakal putoro. Ay koy su pura beranida. Ama masida liyam sima talaga wari puda na layram. Noy su ay daw na sindi sunglabing na bazani. Asyum na makoy siyang do na. Makoy na tirak iba sing do pay silaga may tagat. Hay gumda na may tagat pa do na rakangdi masada kirang bakado loy na pakibagum tawin. Asyum na nahak may tek do na layra ba matung. Lamsang lakpago oy bani may tiek paduda masado munta naraklara do na. Makoy mag may adong mutat lamlaga. Tien manung do da sang do na tumnakri. Tien ama kapta ni kaliba do. Ado na makoy mag tien manung ado da pun na tuminay. Nihapwa karangangaram laba matungda loy na tumtanakri. Asyum na ahing sabuki matam oy silak pa pung baro makhay gatarak paduda. Umang do sin batung na angang nupi matcha magi konsyal na. Kana layge, ima baba, ay ga sakthong bisana se, kana layge, ay ga sana se. Syum na angang do na umang do sin batung na ninba makay kaurak liba do. Tien manung maduda nungay na tung do na layramba.
Poirayna ngauri mikap thorappada tari. Angang nupi masyadughi khonjelna hanjan lauduna hairibadu tabada Poiray mamito khangsingsing. Aduga tumlambadagi longna fu hawalaktuna taraga layri. Amuksu nupi masyadughi khonjelna Ayla noisula o ayga sakthongbi sanase. Shumna hairakpadu tabada Poiray masyado swai laukhiba khangawdi. Adubu nupi masyadughi khonjeldo tasengna mi amana kanagumba amabu kaubagi makholgum taraduna. Poiray magi nakalda tumliba mamanabasing aduda munna ngayhak yengduna layramlaga machulda soling. Hera, good oiragabu asumayna kaugadrane. Wang sibu miga karami manadaba angang mo ibasala. Aybu anisi haudo asirane. As haudo oiragida. Moy thokpa ama ngang layrani. Phone gi torsi kapaga ay ngaktang thoga muktang yenggi. Si haidana Poiray magi phone do paiduna. Tors kaplari hairaga tengi mapalda thorakli. Mana mapalda thorakpadadi asaba nungsit na masyada kang pupuray. Maduda Poiray nungsit na pubada mamito uisanduna layramlaga amuk fat pang thokduna yenglakpada. Magi mamang kajik sa thoklaga angang nupi masyado lipduna layramli. Haigumdana angang do kusu ngawrok he ngawi. Itangdana ngawba haibaduni. Aduga ngasay ukhibaduga manadana angang nupi ado handakti John lauba. Ngawrok ngawba nipi macha magi pijol setuna layramli. Ngawrok ngawba kusuduni, ngawrok ngawba pijol duni. Mamtrik mamba umangduda nipi macha dudi mangal naina lepli. Angang ado ubada Poiray mamit taktuna. Mamito kutsilaga angang dugi manakta tabli sang selakpada. Nipi macha dugi mamay dudi laykom laynay tayduna imot laga layramli. Mamito su musin muna panglaga nokfiat tawduna Poiray de yengduna layrambado ubada. Poiray nipi macha dugi manakta sang sinbado chapleplaga angang duda munna yengduna lay. Mana satpa lepkrabada nipi masyaduna oina Poiray gi manakta sang silay. Adubu nipi masyadudi mana siliba pijola duna sonan kibana makhong di udri. Adubu angang duna sang silak libadudi makhong na thang duna sanglakpadi mandi. Malangda pay duna sanglakpum tawri. Matawduda Poiray su pakat poy kaiboy angang nupi masyadudi yengduna maning halaga hayri. Ngay ko. Ay ginagda sang sila kano, ado ay dilay po. Nang buka na ano, mingkay kawi. Natanda umang sida layrilo. Ado ga kay gino, nang gimito na musin mo rito na. Nang buka na ano ibema, Poiray giwado tabada, angam do, magi manakta sang silak lambadagi, saplip to na laykri. Ado ga lip lambadagi makhada famtaki do na, ngawrok ngawo makwit machado na. Ado ay da tabo una uwi masa sing aduda makuto na tindo na hayri. Sina ay ga saktong bisana se. Ay ga sana minana ba amatalay tiye. Ay ga sana se. Nupi masado ki konjel do tabada Poiray yam na hay na dabang masada pauri. Angang ki konjel di malaga ngarang ngangdo na hayrak pugumtaw. Asyum na Poiray nipi masado dagi karas sa tuklaga. Angang duda munna yengduna layriban. Adubu angang dudi magi mamangda kuntaraga pamduna layrambadagi. Kudak duda mamang magdada nupi masado swayek da mangki. Famarang kangdana angang duna mangki baduda Poiray kangpre kangduna pakat na kan na lauki. Shum naman na lauri badugi matung inna. Kontang set bagong angang nupi masado gi konchel na kan na lauri. Maduda Poiray masyado pakat na tiyan layriba duda sensin gitawbada. Magiling maduda kut amana tablaw na pari. Maduda Poiray siyan gitawra madu sablipi. Adu maning ontok na yeng badikira duna sure tabit ovalaga mafam maduda ngihak liyap to na layriba matong. Tiyan layriba doon da amuk kasu sensin gitawbada. Nipi masyado gi konjel na magitong dagi hayri. Ayga saktong bisana siya haibani. Kaisat kita urino. Nangsu ayga sana ningdrabra. Nupi masado gi konjel to tabada handak di Poiray. Maning da fat on tok to niya ngai.
ꯑꯗꯨꯕꯨ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯗꯤ ꯎ ꯑꯃꯒꯤ ꯃꯁꯥ ꯑꯃꯗ ꯐꯝꯗꯨꯅ ꯂꯩꯔꯝꯂꯤ ꯃꯗꯨ ꯎꯕꯗ ꯄꯣꯏꯔꯩ ꯃꯁꯥꯗꯨ ꯇꯨ ꯈꯪꯁꯨꯡ ꯁꯨꯡꯏ ꯑꯗꯨꯒ ꯉꯛꯅ ꯃꯥꯒꯤ ꯂꯤꯡꯖꯨꯝꯅ ꯉꯁꯥꯏ ꯄꯥꯏꯔꯛꯈꯤꯕ ꯈꯨꯠꯇꯣ ꯀꯅꯥꯒꯤꯅꯣ ꯍꯥꯏꯗꯅ ꯃꯥꯒꯤ ꯃꯈꯨꯠꯅ ꯃꯥꯗꯨꯅ ꯌꯦꯡꯕꯗꯗꯤ ꯄꯤꯛꯇ꯭ꯔꯨꯛ ꯄꯤꯛꯄ ꯑꯉꯥꯡ ꯑꯃꯒꯤ ꯏ ꯇꯩꯔꯕ ꯈꯨꯠ ꯑꯃ ꯑꯣꯏꯗꯨꯅ ꯂꯩꯔꯝꯂꯤ ꯃꯗꯨ ꯎꯕꯗꯗꯤ ꯄꯣꯏꯔꯩ ꯀꯤꯕꯅ ꯀꯟꯅ ꯀꯟꯅ ꯂꯥꯎꯔꯛꯏ ꯃꯥꯅ ꯑꯗꯨꯝꯅ ꯂꯥꯎꯕꯗꯨꯗ ꯁꯣꯝꯗ ꯇꯦꯟ ꯃꯅꯨꯡ ꯑꯗꯨꯗ ꯇꯨꯝꯗꯨꯅ ꯂꯩꯔꯤꯕ ꯔꯟꯖꯤꯠꯀ ꯁꯟꯖꯣꯏꯒꯅꯁꯨ ꯇꯥꯔꯗꯨꯅ ꯑꯅꯤꯗꯣ ꯈꯪꯄ꯭ꯔꯦꯛ ꯈꯪꯗꯨꯅ ꯐꯨꯛ ꯍꯧꯒꯠꯂꯛꯏ ꯑꯗꯨꯒ ꯃꯃꯤꯠꯇꯨ ꯎꯏꯔꯨꯝ ꯎꯏꯔꯨꯝ ꯇꯧꯗꯨꯅ ꯌꯦꯡꯂꯛꯄꯗ ꯄꯣꯏꯔꯩ ꯂꯩꯔꯝꯗꯕꯗꯨꯗ ꯃꯈꯣꯏ ꯑꯅꯤ ꯏꯉꯛ ꯉꯛꯅ ꯑꯃꯅ ꯑꯃꯗ ꯌꯦꯡꯅꯗꯨꯅ ꯂꯩꯔꯤꯉꯩ ꯑꯃꯨꯛꯀꯁꯨ ꯄꯣꯏꯔꯩꯅ ꯀꯟꯅ ꯀꯟꯅ ꯂꯥꯎꯕꯒꯤ ꯃꯈꯣꯜꯗꯨ ꯇꯥꯕꯗ ꯑꯅꯤꯗꯣ ꯃꯃꯤꯠ ꯈꯪꯁꯤꯡ ꯁꯤꯡꯗꯨꯅ ꯇꯦꯟꯗꯨꯗꯒꯤ ꯃꯥꯏꯀꯩ ꯈꯪꯗ ꯏꯉꯥꯎ ꯉꯥꯎꯅ ꯆꯦꯟꯊꯣꯔꯛꯏ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯅ ꯆꯦꯟꯊꯣꯔꯛꯇꯨꯅ ꯌꯦꯡꯂꯛꯄꯗꯗꯤ ꯄꯣꯏꯔꯩꯅ ꯐꯤꯗ꯭ꯔꯤꯡ ꯐꯤꯗ꯭ꯔꯤꯡ ꯆꯣꯡꯂꯒ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯁꯟꯖꯣꯏ ꯉꯛꯅ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ ꯀꯩꯅꯣ ꯁꯤꯅ ꯃꯐꯝ ꯏꯆꯥ ꯆꯥꯗꯅ ꯗꯥꯟꯁ ꯑꯃꯨꯛ ꯇꯧꯈꯠꯂꯛꯏꯁꯤꯅ ꯀꯩ ꯅꯨꯃꯤꯠꯇ ꯁꯥꯟꯅꯕ ꯑꯣꯏꯖꯥꯠꯅꯣ ꯔꯟꯖꯤꯠꯇꯤ ꯄꯣꯏꯔꯩꯕꯨ ꯍꯦꯛ ꯎꯕꯒ ꯃꯥꯒꯤ ꯃꯅꯥꯛꯇꯝꯅ ꯆꯦꯟꯁꯤꯟꯈ꯭ꯔꯕꯅꯤ ꯄꯣꯏꯔꯩꯁꯨ ꯔꯟꯖꯤꯠꯄꯨ ꯎꯕꯗ ꯄꯥꯈꯠꯅ ꯍꯥꯏꯔꯛꯏ ꯚꯥꯏ ꯑꯩꯒꯤ ꯂꯤꯡꯖꯨꯝꯗ ꯑꯉꯥꯡꯒꯤ ꯈꯨꯠ ꯑꯃ ꯌꯥꯜꯂꯦ ꯌꯥꯔꯒ ꯂꯩꯔꯤ ꯑꯃꯨꯛꯇ ꯂꯧꯊꯣꯛꯁꯤ ꯑꯩ ꯀꯤꯕꯅ ꯂꯣꯏꯔꯦ ꯚꯥꯏ ꯁꯤ ꯍꯥꯏꯗꯨꯅ ꯄꯣꯏꯔꯩ ꯔꯟꯖꯤꯠꯇ ꯃꯅꯤꯡ ꯐꯠ ꯑꯣꯟꯁꯤꯜꯂꯛꯏ ꯃꯗꯨꯗ ꯔꯟꯖꯤꯠꯇꯤ ꯈꯪꯄ꯭ꯔꯦꯛ ꯈꯪꯈꯤꯗꯨꯅ ꯃꯥꯁꯨ ꯌꯥꯎꯅ ꯀꯟꯅ ꯂꯥꯎꯔꯒ ꯐꯤꯗ꯭ꯔꯤꯡ ꯐꯤꯗ꯭ꯔꯤꯡ ꯆꯣꯡꯕ ꯍꯧꯔꯛꯂꯦ ꯃꯥꯒꯤ ꯃꯇꯧꯗꯨꯗ ꯄꯣꯏꯔꯩꯅ ꯀꯩꯗꯧꯔꯒꯦ ꯈꯨꯠꯇꯣ ꯑꯃꯨꯛꯇ ꯂꯧꯊꯣꯛꯑꯣ ꯍꯥꯏꯕꯅꯤ ꯁꯤ ꯑꯃꯨꯛꯇ ꯂꯧꯊꯣꯛꯑꯣꯕ ꯔꯟꯖꯤꯠꯇꯤ ꯀꯤꯃꯟꯗꯅ ꯀꯞꯄꯨ ꯀꯞꯀꯗꯧꯔꯤ ꯃꯈꯣꯜꯗꯨ ꯊꯛ ꯊꯛ ꯅꯤꯛꯇꯨꯅ ꯀꯤꯅ ꯍꯥꯏꯔꯛꯏ ꯀꯩꯅꯣ ꯚꯥꯏ ꯅꯪꯒꯤꯁꯤꯗꯤ ꯈꯨꯠ ꯈꯛꯇ ꯅꯠꯇꯤꯌꯦ ꯅꯪꯒꯤꯅ ꯅꯪꯒꯟꯗ ꯑꯉꯥꯡ ꯄꯤꯛꯇ꯭ꯔꯨꯛ ꯄꯤꯛꯄ ꯑꯃ ꯅꯞꯄꯒ ꯂꯩꯔꯦ ꯚꯥꯏ ꯀꯃꯥꯏ ꯇꯧꯗꯣꯏꯅꯣ ꯁꯤꯕꯣ ꯋꯥꯗꯨ ꯇꯥꯕꯗ ꯄꯣꯏꯔꯩ ꯁ꯭ꯋꯥꯏ ꯂꯥꯎꯈꯤꯗꯨꯅ ꯑꯃꯨꯛꯀꯤ ꯍꯦꯟꯅ ꯃꯁꯥꯗꯨ ꯆꯣꯡ ꯐꯟꯗꯨꯅ ꯂꯥꯎꯕ ꯍꯧꯔꯛꯂꯤ ꯃꯈꯣꯏꯅꯤꯒꯤ ꯃꯇꯧꯗꯨꯗ ꯁꯟꯖꯣꯏꯁꯨ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯍꯥꯏꯔꯛꯏ ꯀꯩꯅꯣ ꯀꯩꯗꯧꯔꯒꯦ ꯑꯃꯁꯨ ꯈꯞꯆꯣꯡ ꯆꯣꯡꯗꯨꯅ ꯂꯩ ꯑꯃꯁꯨ ꯐꯠ ꯐꯠ ꯆꯪꯈ꯭ꯔꯒ ꯆꯣꯡꯕ ꯍꯧꯔꯛꯏ ꯀꯩꯗꯧꯔꯦ ꯍꯥꯏꯕꯅꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯟꯖꯣꯏꯁꯨ ꯄꯣꯏꯔꯩꯒꯤ ꯃꯅꯪꯒꯜ ꯑꯗꯨꯗ ꯌꯦꯡꯂꯛꯄꯗꯗꯤ ꯄꯤꯛꯇ꯭ꯔꯨꯛ ꯄꯤꯛꯄ ꯄꯣꯛꯄꯗ ꯉꯥꯏꯔꯤꯕ ꯑꯉꯥꯡ ꯑꯃ ꯅꯞꯂꯒ ꯃꯃꯤꯠꯇꯨꯅ ꯉꯣꯔꯣ ꯉꯣꯔꯣ ꯑꯣꯟꯈꯠꯂꯒ ꯃꯈꯣꯏ ꯑꯅꯤꯗ ꯌꯦꯡꯗꯨꯅ ꯂꯩꯔꯝꯂꯤ ꯃꯗꯨ ꯎꯕꯗ ꯁꯟꯖꯣꯏꯁꯨ ꯀꯞꯇꯨꯅ ꯈꯪꯆꯣꯡ ꯆꯣꯡꯂꯒ ꯔꯟꯖꯤꯠꯀꯤ ꯃꯇꯨꯡꯗ ꯂꯣꯠꯂꯤ ꯁꯨꯝꯅ ꯃꯈꯣꯏ ꯑꯍꯨꯝ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅ ꯀꯣꯏꯆꯣꯡ ꯆꯣꯡꯗꯨꯅ ꯂꯩꯔꯝꯂꯕ ꯃꯇꯨꯡ ꯄꯣꯏꯔꯩꯒꯤ ꯃꯅꯪꯒꯟꯅ ꯅꯞꯂꯝꯕ ꯑꯉꯥꯡꯗꯣ ꯃꯈꯥꯗ ꯄꯣꯞ ꯇꯥꯈ꯭ꯔꯦ ꯂꯩꯃꯥꯏꯗ ꯍꯦꯛ ꯇꯥꯈꯤꯕꯒ ꯑꯉꯥꯡꯗꯣ ꯑꯣꯛ ꯈꯣꯡꯅ ꯀꯞꯄ ꯍꯧꯔꯛꯏ ꯑꯉꯥꯡꯗꯨꯒꯤ ꯈꯨꯀꯞꯇꯨꯗ ꯑꯍꯨꯝꯗꯣ ꯆꯣꯡꯂꯝꯕꯒ ꯆꯞ ꯂꯦꯞꯄꯤ ꯑꯗꯨꯒ ꯑꯉꯥꯡꯗꯨꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩ ꯄꯣꯛꯄꯗ ꯉꯥꯏꯔꯤꯕ ꯑꯉꯥꯡ ꯑꯗꯨ ꯈꯣꯏꯔꯩ ꯅꯧꯐꯝ ꯐꯥꯎꯕ ꯀꯛꯇ꯭ꯔꯤ ꯃꯔꯤ ꯃꯔꯤ ꯌꯥꯟꯗꯨꯅ ꯂꯩꯃꯥꯏꯗꯨꯗ ꯃꯈꯣꯡ ꯊꯤꯟꯗꯨꯅ ꯀꯞꯂꯤ ꯑꯁꯨꯝꯅ ꯑꯉꯥꯡꯗꯨꯅ ꯀꯞꯄꯒꯤ ꯃꯈꯣꯜꯅ ꯁꯤꯡꯅꯨꯡ ꯑꯗꯨꯃ ꯄꯨꯡꯅꯤꯟ ꯍꯦꯛ ꯅꯤꯜꯂꯤ ꯔꯟꯖꯤꯠꯀ ꯁꯟꯖꯣꯏꯒꯗꯤ ꯑꯉꯥꯡ ꯑꯗꯨꯗ ꯍꯥꯏꯐꯦꯠꯇꯪ ꯌꯦꯡꯉꯝꯂꯒ ꯃꯈꯣꯏꯒꯤ ꯇꯦꯟ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯍꯣꯠꯇꯨꯅ ꯆꯦꯟꯈ꯭ꯔꯤ ꯄꯣꯏꯔꯩꯁꯨ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯆꯦꯜꯂꯛꯏ ꯑꯁꯨꯝꯅ ꯆꯦꯜꯂꯛꯇꯨꯅ ꯇꯦꯟ ꯌꯧꯒꯗꯕ ꯈꯖꯤꯛꯇꯪ ꯉꯥꯏꯔꯛꯂꯕ ꯃꯇꯝꯗꯨꯗ ꯄꯣꯏꯔꯩ ꯃꯅꯤꯡ ꯑꯣꯟꯊꯣꯛꯇꯨꯅ ꯌꯦꯡꯂꯨꯕꯗ ꯑꯉꯥꯡꯗꯨ ꯀꯞꯇꯨꯅ ꯃꯈꯣꯏꯒꯤ ꯃꯇꯨꯡꯗ ꯆꯦꯜꯂꯛꯇꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨ ꯎꯕꯗꯗꯤ ꯄꯣꯏꯔꯩ ꯑꯃꯨꯛꯇꯪ ꯀꯟꯅ ꯂꯥꯎꯔꯝꯂꯒ ꯇꯦꯟ ꯃꯅꯨꯡꯗꯨꯗ ꯆꯣꯡꯁꯤꯟꯈ꯭ꯔꯤ ꯃꯇꯥꯎ ꯑꯅꯤꯗꯨꯁꯨ ꯒꯤꯔꯤ ꯒꯤꯔꯤ ꯏꯟꯁꯤꯟꯅꯗꯨꯅ ꯇꯦꯟ ꯃꯅꯨꯡ ꯑꯗꯨꯗ ꯆꯪꯉꯛꯏ ꯁꯨꯝꯅ ꯃꯈꯣꯏ ꯑꯍꯨꯝ ꯇꯥꯁꯤꯟꯅꯗꯨꯅ ꯀꯤꯕꯅ ꯃꯁꯥꯗꯨ ꯊꯛ ꯊꯛ ꯅꯤꯛꯇꯨꯅ ꯇꯦꯟ ꯃꯅꯨꯡ ꯑꯗꯨꯗ ꯂꯩꯔꯤꯉꯩ ꯃꯄꯥꯜꯗꯒꯤ ꯅꯨꯄꯤ ꯃꯆꯥꯗꯨꯒꯤ ꯈꯣꯟꯖꯦꯜꯅ ꯇꯞꯅ ꯍꯥꯏꯔꯛꯏ ꯑꯩꯒ ꯆꯥꯛ ꯊꯣꯡꯕꯤ ꯁꯥꯟꯅꯁꯦ ꯊꯣꯛꯂꯛꯑꯣ ꯑꯩ ꯉꯥꯏꯔꯤꯌꯦ ꯃꯈꯣꯟꯗꯨ ꯇꯥꯕꯗ ꯑꯍꯨꯝ ꯑꯗꯨꯗꯤ ꯀꯤꯕꯅ ꯀꯟꯅ ꯀꯟꯅ ꯂꯥꯎꯅꯔꯛꯂꯤ ꯁꯨꯝꯅ ꯃꯈꯣꯏꯅ ꯂꯥꯎꯈꯤꯕꯗꯨꯗꯒꯤꯗꯤ ꯅꯨꯄꯤ ꯃꯆꯥꯗꯨꯒꯤ ꯈꯣꯟꯖꯦꯜ ꯇꯥꯈꯤꯗ꯭ꯔꯤ ꯎꯃꯪꯗꯨ ꯏꯁꯤꯛ ꯍꯤꯛꯁꯤꯛꯈ꯭ꯔꯤ ꯃꯇꯥꯎ ꯑꯍꯨꯝꯗꯨꯁꯨ ꯇꯥꯁꯤꯟꯅꯗꯨꯅ ꯉꯥꯏꯍꯥꯛ ꯑꯀꯤꯕꯗꯨ ꯈꯥꯡꯂꯒ ꯂꯩꯔꯕ ꯃꯇꯨꯡ ꯁꯟꯖꯣꯏꯅ ꯍꯥꯏꯔꯛꯏ ꯀꯩꯅꯣ ꯃꯐꯝꯁꯤꯕꯨ ꯄꯨꯔꯥ ꯕꯦꯔꯥꯅꯤꯍꯦ ꯑꯩꯈꯣꯏ ꯁꯤꯕ ꯇꯥꯔꯦ ꯀꯃꯥꯏ ꯇꯧꯗꯣꯏꯅꯣ ꯔꯟꯖꯤꯠꯁꯨ ꯀꯞꯂꯤ ꯀꯞꯂꯤ ꯍꯥꯏꯔꯛꯂꯤ ꯑꯩꯗꯤ ꯈꯪꯗꯦꯉꯣ ꯅꯨꯄꯤ ꯆꯦꯜꯂꯨꯔꯒ ꯂꯨꯍꯣꯡꯕ ꯐꯪꯗ꯭ꯔꯤꯉꯩꯁꯤꯗ ꯁꯤꯕ ꯇꯥꯔꯕ꯭ꯔꯥ ꯈꯪꯗꯦ ꯀꯥꯏꯗꯩ ꯑꯉꯥꯡꯅꯣꯕ ꯄꯣꯏꯔꯩꯒꯤ ꯅꯪꯒꯟꯅ ꯅꯞꯄꯝꯃꯤꯗꯨꯕꯣ ꯑꯗꯨꯒ ꯅꯪꯅ ꯀꯃꯥꯏ ꯇꯧꯗꯅ ꯃꯄꯥꯜꯗ ꯂꯩꯔꯝꯂꯤꯕ ꯄꯣꯏꯔꯩꯁꯨ ꯀꯤꯕꯅ ꯃꯈꯣꯡꯒꯗꯨ ꯅꯤꯛꯇꯅ ꯍꯥꯏꯔꯛꯂꯤ ꯑꯁ ꯑꯩ ꯈꯪꯗꯦ ꯉꯁꯥꯏꯒꯤ ꯅꯨꯄꯤ ꯃꯆꯥꯗꯣ ꯑꯗꯨꯅ ꯀꯧꯊꯣꯔꯛꯄꯗꯒꯤ ꯊꯣꯛꯎꯕꯅꯤ ꯑꯗꯨꯒ ꯆꯥꯛꯊꯣꯡꯕꯤ ꯁꯥꯟꯅꯁꯦ ꯍꯥꯏꯔꯒ ꯂꯩ ꯍꯧꯖꯤꯛꯇꯁꯨ ꯅꯣꯏ ꯇꯥꯍꯧꯔꯤꯕꯗꯨꯅꯤ ꯁꯥꯟꯅꯁꯤ ꯂꯥꯛꯑꯣꯅ ꯍꯥꯏꯔꯛꯏꯗꯣ ꯑꯗꯨꯒ ꯑꯉꯥꯡꯗꯨꯅ ꯀꯩꯅꯣ ꯈꯪꯗꯦ ꯑꯩꯒꯤ ꯅꯪꯒꯟꯗ ꯅꯞꯄꯤ ꯍꯥꯏꯕꯗꯨꯗ ꯑꯩꯗꯤ ꯃꯤꯍꯨꯜꯒꯁꯤ ꯌꯧꯔꯨꯔꯕꯅꯤ
ꯍꯧꯖꯤꯛ ꯐꯥꯎꯕ ꯁꯤꯗ꯭ꯔꯤ ꯃꯥꯜꯂꯦ ꯑꯩꯁꯦ ꯉꯁꯥꯏꯅ ꯁꯤꯈ꯭ꯔꯒꯦ ꯂꯩꯇꯦ ꯀꯤꯕꯅ ꯂꯣꯏꯔꯦꯅꯦ ꯑꯩ ꯄꯣꯏꯔꯩꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯁꯟꯖꯣꯏꯅ ꯄꯣꯏꯔꯩꯕꯨ ꯐꯠ ꯀꯥꯎꯊꯣꯔꯛꯏ ꯃꯗꯨꯗ ꯄꯣꯏꯔꯩꯁꯨ ꯂꯣꯡꯅ ꯍꯦꯛꯇ ꯇꯥꯏ ꯑꯗꯨꯕꯨ ꯑꯃꯨꯛ ꯐꯨꯛ ꯍꯧꯒꯠꯂꯛꯇꯨꯅ ꯃꯈꯣꯏ ꯑꯅꯤꯗ ꯀꯣꯟꯁꯜꯂꯤ ꯀꯩꯅꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯛꯀꯅꯨꯗ ꯁꯤꯔꯁꯨ ꯄꯨꯟꯅ ꯁꯤꯃꯤꯟꯅꯁꯤ ꯍꯤꯡꯉꯁꯨ ꯄꯨꯟꯅ ꯍꯤꯡꯃꯤꯟꯅꯁꯤ ꯑꯩꯁꯦ ꯕꯨꯠꯀꯤ ꯃꯆꯤꯟꯖꯥꯛ ꯑꯣꯏꯅ ꯊꯥꯗꯣꯛꯑꯃꯒꯤꯗꯤ ꯈꯟꯒꯅꯨꯀꯣ ꯑꯩ ꯌꯥꯝ ꯀꯨꯏꯈ꯭ꯔꯖꯥꯠꯅꯤꯀꯣ ꯁꯟꯖꯣꯏꯅ ꯏꯁ ꯀꯌꯥꯗꯨꯅ ꯌꯦꯡꯉꯨꯅꯤ ꯑꯉꯥꯡ ꯅꯨꯄꯤꯗꯨꯅ ꯀꯧꯊꯣꯔꯛꯄꯗꯒꯤ ꯊꯣꯛꯎꯕꯅꯤ ꯀꯥꯏꯅ ꯁꯥꯟꯅꯔꯁꯨ ꯌꯥꯗ꯭ꯔꯣ ꯑꯗꯨꯗꯤ ꯆꯥꯛꯊꯣꯡꯕꯤꯗꯣ ꯁꯥꯟꯅꯃꯤꯔꯨꯔꯣ ꯆꯠꯂꯣ ꯑꯗꯨꯒ ꯅꯪꯁꯨꯅꯤ ꯎꯃꯪꯁꯤꯗ ꯃꯪꯗꯅ ꯑꯗꯨꯝ ꯂꯩꯔꯅꯨ ꯉꯁꯥꯏꯅ ꯕꯨꯠ ꯅꯠꯇꯦ ꯃꯤꯅꯤ ꯀꯥꯏꯅ ꯍꯧꯖꯤꯛꯇꯤ ꯌꯥꯝ ꯑꯣꯏꯔꯝꯃꯅꯤꯕ ꯅꯪ ꯁꯨꯝꯅ ꯇꯦꯟ ꯃꯅꯨꯡꯗꯨꯗ ꯃꯈꯣꯏ ꯃꯁꯦꯜ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯒ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯂꯩꯔꯤꯉꯩ ꯃꯈꯣꯏ ꯑꯍꯨꯝꯗꯨꯅ ꯇꯥꯁꯤꯟꯗꯨꯅ ꯐꯝꯂꯤꯕꯗꯨꯒꯤ ꯍꯦꯛ ꯃꯇꯨꯡꯗ ꯅꯨꯄꯤ ꯃꯆꯥꯗꯨꯒꯤ ꯈꯣꯟꯖꯦꯜꯅ ꯍꯥꯏꯔꯛꯏ ꯑꯩꯒ ꯁꯥꯟꯅꯁꯦ ꯑꯩ ꯉꯥꯏꯔꯤꯌꯦ ꯃꯈꯣꯏꯒꯤ ꯍꯦꯛ ꯇꯨꯡꯗꯒꯤ ꯑꯉꯥꯡꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯗꯨ ꯇꯥꯕꯗ ꯃꯈꯣꯏ ꯑꯍꯨꯝ ꯉꯥꯡꯂꯝꯕꯒꯗꯨ ꯆꯞ ꯂꯦꯞꯇꯨꯅ ꯃꯤꯍꯨꯜ ꯗꯪꯗꯪ ꯆꯣꯡꯉꯛꯏ ꯁꯨꯝꯅ ꯃꯈꯣꯏ ꯑꯍꯨꯝ ꯑꯃꯨꯛꯇꯪ ꯃꯇꯨꯡ ꯑꯣꯟꯊꯣꯛꯇꯨꯅ ꯌꯦꯡꯂꯛꯄꯗꯗꯤ ꯅꯨꯄꯤ ꯃꯆꯥꯗꯨ ꯃꯃꯤꯠ ꯃꯨꯁꯤꯟ ꯃꯨꯅ ꯄꯥꯡꯂꯒ ꯃꯈꯣꯏꯒꯤ ꯍꯦꯛ ꯃꯇꯨꯡꯗ ꯐꯝꯗꯨꯅ ꯃꯃꯤꯠꯇꯨꯅ ꯃꯈꯣꯏꯗ ꯌꯦꯡꯈꯠꯂꯒ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯂꯩꯔꯝꯂꯤꯕꯗꯨ ꯎꯕꯗ ꯃꯈꯣꯏ ꯑꯍꯨꯝꯗꯤ ꯈꯪꯄ꯭ꯔꯦꯛ ꯈꯪꯗꯨꯅ ꯇꯦꯟ ꯃꯅꯨꯡꯗꯨꯗꯒꯤ ꯐꯟ ꯐꯟ ꯆꯣꯡꯗꯨꯅ ꯃꯄꯥꯜꯗ ꯆꯦꯟꯊꯣꯔꯛꯂꯤ ꯑꯗꯨꯒ ꯃꯥꯏꯀꯩ ꯁꯂꯥꯏ ꯈꯪꯗꯅ ꯃꯈꯣꯏ ꯑꯍꯨꯝꯃꯛ ꯃꯈꯨꯠ ꯁꯝꯅꯔꯒ ꯆꯦꯜꯂꯛꯂꯤ ꯁꯨꯝ ꯆꯦꯜꯂꯛꯄꯗ ꯎ ꯑꯃꯒꯤ ꯃꯁꯥꯗꯒꯤ ꯅꯨꯄꯤ ꯃꯆꯥꯗꯨꯒꯤ ꯃꯀꯣꯛꯇꯨ ꯁꯠ ꯌꯥꯟꯊꯔꯛꯏ ꯃꯈꯣꯡꯗꯨꯅ ꯎ ꯃꯁꯥꯗꯨꯗ ꯂꯦꯞꯂꯒ ꯃꯃꯩ ꯃꯀꯣꯛ ꯑꯣꯟꯊꯣꯛꯅꯔꯒ ꯃꯀꯣꯛꯇꯨꯅ ꯃꯈꯣꯏꯒꯤ ꯃꯃꯥꯡꯗ ꯁꯠ ꯌꯥꯟꯊꯔꯛꯄꯗꯨꯗ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯆꯦꯜꯂꯝꯕꯗꯒꯤ ꯈꯪꯄ꯭ꯔꯦꯛ ꯈꯪꯗꯨꯅ ꯃꯈꯥꯗ ꯐꯠ ꯐꯝꯊꯩ ꯑꯗꯨꯒ ꯎꯗꯨꯒꯤ ꯃꯊꯛꯇ ꯌꯦꯡꯂꯛꯄꯗꯗꯤ ꯎꯗꯨꯒꯤ ꯃꯁꯥ ꯃꯔꯤꯟ ꯁꯤꯟꯕ ꯊꯨꯡꯅ ꯑꯉꯥꯡ ꯃꯆꯥ ꯃꯆꯥ ꯃꯌꯥꯝ ꯁꯣꯡ ꯁꯣꯡꯗꯨꯅ ꯂꯩꯔꯝꯂꯤ ꯃꯗꯨ ꯎꯕꯗ ꯃꯈꯣꯏ ꯑꯍꯨꯝꯃꯛ ꯃꯌꯥ ꯀꯥꯗꯨꯅ ꯎ ꯃꯊꯛꯇꯨꯗ ꯌꯦꯡꯗꯨꯅ ꯂꯩ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯃꯈꯣꯏ ꯑꯍꯨꯝꯃꯛ ꯀꯤꯕ ꯄꯥꯈꯠꯄꯅ ꯋꯥ ꯉꯥꯡꯕ ꯉꯝꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯕꯅꯤ ꯑꯁꯨꯝꯅ ꯃꯈꯣꯏ ꯎ ꯃꯊꯛꯇꯨꯗ ꯃꯁꯤꯡ ꯊꯤꯉꯝꯗ꯭ꯔꯕ ꯑꯉꯥꯡ ꯀꯌꯥꯅ ꯁꯣꯡ ꯁꯣꯡꯗꯨꯅ ꯁꯥꯟꯅꯔꯤꯕꯗꯨ ꯃꯉꯛ ꯊꯥꯡꯒꯠꯇꯨꯅ ꯃꯁꯥ ꯄꯨꯝꯕ ꯆꯦꯡ ꯈꯩꯕꯒꯨꯝ ꯅꯤꯛꯂꯒ ꯌꯦꯡꯗꯨꯅ ꯂꯩꯔꯤꯉꯩ ꯑꯉꯥꯡ ꯑꯃ ꯃꯈꯣꯏ ꯇꯝꯅ ꯇꯥꯔꯛꯂꯤ ꯃꯗꯨꯗ ꯑꯍꯨꯝꯗꯨ ꯍꯧꯅꯔꯨꯕ ꯇꯧꯗ ꯐꯗ꯭ꯔꯪ ꯆꯣꯡꯈꯠꯂꯛꯇꯨꯅ ꯍꯣꯠꯇꯅ ꯑꯃꯨꯛ ꯆꯦꯟꯈ꯭ꯔꯦ ꯉꯁꯥꯏꯗꯒꯤ ꯇꯧꯔꯤꯕꯁꯦ ꯃꯈꯣꯏ ꯑꯍꯨꯝꯃꯛ ꯃꯈꯨꯠ ꯁꯝꯅꯗꯨꯅ ꯑꯗꯨꯃꯛ ꯂꯩꯔꯤꯕꯅꯤ ꯆꯦꯟꯕ ꯌꯥꯕ ꯆꯦꯜꯂꯕ ꯃꯇꯨꯡ ꯄꯣꯏꯔꯩ ꯀꯞꯇꯨꯅ ꯋꯥꯅ ꯍꯥꯏꯔꯛꯏ ꯑꯩ ꯆꯦꯟꯕ ꯉꯝꯗ꯭ꯔꯦ ꯑꯩ ꯁꯤꯗꯧꯔꯦ ꯚꯥꯏ ꯌꯥꯔꯦ ꯆꯦꯜꯂꯔꯣꯏꯁꯤ ꯁꯤꯔꯁꯨ ꯌꯥꯔꯦ ꯑꯩ ꯉꯝꯗ꯭ꯔꯦꯕ ꯁꯟꯖꯣꯏꯁꯨ ꯃꯈꯣꯏꯅ ꯆꯦꯜꯂꯤꯕ ꯂꯝꯕꯤꯗꯨꯗ ꯀꯣꯏꯔꯩ ꯂꯩꯗꯨꯅ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ ꯀꯩꯅꯣ ꯑꯩꯈꯣꯏꯅ ꯆꯦꯜꯂꯤꯕꯁꯤꯕꯣ ꯑꯩ ꯒ꯭ꯌꯥꯟꯒ ꯇꯥꯗ꯭ꯔꯦ ꯑꯩꯈꯣꯏ ꯒꯥꯔꯤ ꯈꯥꯝꯍꯧꯕꯗꯨꯅ ꯀꯔꯣꯝꯗꯅꯣ ꯑꯃꯨꯛꯇ ꯉꯥꯏꯈꯣꯁꯤ ꯑꯃꯨꯛꯇ ꯂꯦꯞꯄꯣ ꯁꯤ ꯍꯥꯏꯗꯅ ꯃꯈꯣꯏ ꯑꯍꯨꯝꯃꯛ ꯆꯦꯜꯂꯝꯕꯗꯒꯤ ꯆꯞ ꯂꯦꯞꯇꯨꯅ ꯁꯣꯔ ꯊꯕꯦꯠ ꯊꯕꯦꯠ ꯍꯣꯟꯗꯨꯅ ꯂꯩꯔꯤꯉꯩ ꯄꯣꯏꯔꯩꯒꯤ ꯃꯈꯣꯡꯗ ꯀꯔꯤꯅꯣ ꯑꯃꯅ ꯊꯦꯡꯂꯛꯄꯒꯨꯝ ꯃꯔꯦꯡ ꯃꯔꯦꯡ ꯆꯠꯂꯛꯏ ꯃꯗꯨꯗ ꯄꯣꯏꯔꯩ ꯀꯔꯤꯅꯣ ꯈꯟꯅ ꯃꯈꯣꯡꯗꯨꯗ ꯌꯦꯡꯂꯛꯄꯗ ꯊꯥꯕꯜꯒꯤ ꯃꯉꯥꯜꯗꯨꯗ ꯃꯐꯤ ꯊꯣꯡꯗꯕ ꯑꯉꯥꯡ ꯑꯃ ꯃꯥꯒꯤ ꯃꯈꯣꯡꯗꯨꯗ ꯅꯞꯂꯒ ꯂꯩꯔꯝꯂꯤ ꯃꯗꯨ ꯎꯕꯗ ꯄꯣꯏꯔꯩ ꯀꯟꯅ ꯂꯥꯎꯔꯒ ꯆꯣꯡꯉꯤ ꯃꯥꯒꯤ ꯃꯇꯧꯗꯨꯗ ꯔꯟꯖꯤꯠꯀ ꯁꯟꯖꯣꯏꯒꯁꯨ ꯄꯣꯏꯔꯩꯒꯤ ꯃꯈꯣꯡꯗ ꯌꯦꯡꯂꯛꯄꯗ ꯑꯉꯥꯡ ꯑꯃꯅ ꯅꯞꯇꯨꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯃꯈꯣꯏ ꯑꯅꯤꯁꯨ ꯀꯟꯅ ꯀꯟꯅ ꯂꯥꯎꯗꯨꯅ ꯂꯩꯔꯤ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯃꯈꯣꯏꯒꯤ ꯃꯅꯥꯛ ꯇꯝꯅ ꯃꯁꯤꯡ ꯊꯤꯉꯝꯗ꯭ꯔꯕ ꯑꯉꯥꯡ ꯀꯌꯥ ꯑꯃ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯃꯈꯣꯏꯒꯤ ꯃꯁꯥꯗ ꯆꯣꯡꯈꯠꯇꯨꯅ ꯅꯝꯂꯛꯂꯤ ꯃꯗꯨꯗ ꯃꯈꯣꯏ ꯑꯍꯨꯝꯃꯛ ꯄꯥꯈꯠꯈꯤꯗꯨꯅ ꯃꯐꯝꯗꯨꯗ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯇꯥꯈꯤꯔꯝꯃꯤ ꯁꯣꯝꯗꯅ ꯗꯤꯅꯦꯁꯀ ꯔꯤꯇꯨꯒ ꯒꯥꯔꯤ ꯑꯃ ꯇꯣꯡꯗꯨꯅ ꯗꯤꯅꯦꯁꯅ ꯒꯥꯔꯤꯗꯨ ꯊꯧꯔꯒ ꯃꯐꯝ ꯑꯃꯗ ꯂꯥꯛꯂꯤ ꯔꯤꯇꯨꯗꯤ ꯃꯃꯥꯏ ꯂꯨꯛꯊꯗꯨꯅ ꯁꯨꯠ ꯁꯨꯠ ꯀꯞꯇꯨꯅ ꯂꯩꯔꯤ ꯃꯍꯥꯛꯀꯤ ꯃꯇꯧꯗꯨꯗ ꯗꯤꯅꯦꯁꯅ ꯌꯥꯔꯦꯕ ꯔꯤꯇꯨ ꯁꯨꯝ ꯀꯞꯄꯒ ꯂꯩꯔꯅꯨ ꯏꯃꯥ ꯃꯥꯏꯕꯤꯒꯤ ꯌꯨꯝꯁꯨ ꯌꯧꯗꯧꯔꯤ ꯀꯩꯒꯤꯅꯣ ꯅꯪꯕꯨ ꯁꯨꯝ ꯀꯞꯄꯒ ꯂꯩꯔꯤꯕꯁꯤꯕꯣ ꯅꯪꯅ ꯀꯞꯄꯒ ꯑꯩꯈꯣꯏꯒꯤ ꯑꯋꯥꯕꯁꯤ ꯐꯔꯅꯤ ꯍꯥꯏꯕ꯭ꯔꯣ ꯅꯪꯕꯣ ꯔꯤꯇꯨꯅ ꯀꯃꯥꯏ ꯀꯞꯄꯣꯏꯗꯣꯏꯅꯣ ꯑꯩꯃꯨꯛ ꯂꯥꯏꯕꯛ ꯊꯤꯕꯁꯤꯕꯨ ꯀꯔꯥꯏꯗ ꯂꯩꯔꯤꯒꯦ ꯑꯁꯨꯛ ꯀꯨꯏꯕꯕꯨ ꯏꯃꯤꯠꯇ ꯏꯆꯥ ꯑꯃꯇ ꯎꯕ ꯐꯪꯗꯕ ꯑꯩꯁꯤꯕꯨ ꯅꯨꯄꯤ ꯑꯃ ꯑꯣꯏꯕꯗ ꯃꯇꯤꯛ ꯆꯥꯔꯤꯕ꯭ꯔꯣ ꯌꯨꯝꯗꯅ ꯅꯪꯒꯤ ꯅꯃꯥꯗꯨꯅ ꯑꯩꯕꯨ ꯑꯉꯥꯡ ꯌꯥꯎꯗꯦ ꯍꯥꯏꯗꯅ ꯅꯨꯃꯤꯠ ꯍꯦꯛ ꯈꯨꯗꯤꯡꯒꯤ ꯉꯥꯡꯕꯒ ꯆꯩꯕꯒ ꯑꯩ ꯂꯩꯕ ꯉꯝꯗ꯭ꯔꯦ ꯁꯤꯗꯕꯨ ꯑꯩꯅ ꯀꯃꯥꯏꯅ ꯅꯨꯡꯉꯥꯏꯅ ꯂꯩꯗꯣꯏꯅꯣ ꯗꯤꯅꯦꯁꯁꯨ ꯃꯊꯥ ꯁꯥꯅ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯂꯒ ꯍꯥꯏꯔꯛꯏ ꯍꯣꯏꯅꯦ ꯑꯩꯁꯨ ꯏꯃꯥꯅ ꯉꯥꯡꯂꯛꯄꯗ ꯅꯪꯒꯤ ꯃꯤꯆꯪꯅ ꯂꯩꯔꯤꯗꯅ
ꯑꯗꯨꯕꯨ ꯅꯪꯅ ꯁꯨꯝ ꯀꯞꯄꯒ ꯄꯨꯝꯅꯃꯛꯁꯤ ꯐꯔꯛꯏ ꯍꯥꯏꯕꯅꯤꯗ. ꯑꯩꯈꯣꯏꯁꯨ ꯌꯦꯡꯕ ꯌꯥꯕꯗꯤ ꯌꯦꯡꯉꯤꯗꯅ. ꯑꯩꯈꯣꯏꯒꯤ ꯂꯥꯏꯕꯛꯇ ꯇꯝꯗ꯭ꯔꯒꯕꯨ ꯀꯩ ꯇꯧꯗꯣꯏꯅꯣ? ꯔꯤꯇꯨꯅ ꯅꯠꯇꯦ, ꯏꯁꯣꯔꯅꯗꯤ ꯑꯩꯒꯤ ꯂꯥꯏꯕꯛꯇ ꯏꯆꯥ ꯄꯤꯕꯤꯌꯦ. ꯑꯗꯨꯕꯨ ꯑꯩꯅ ꯂꯩꯁꯥꯔꯤꯉꯩ ꯋꯥꯈꯜ ꯈꯟꯊꯕ ꯉꯝꯍꯧꯗꯗꯅ ꯑꯩꯅ ꯍꯦꯛ ꯄꯣꯛꯆꯕ ꯏꯆꯥꯗꯣ ꯃꯥꯡꯍꯜꯂꯨꯕꯗꯒꯤꯅꯤ ꯑꯩꯅ ꯉꯁꯤ ꯏꯃꯤꯠꯇ ꯏꯆꯥ ꯎꯕ ꯐꯪꯗ꯭ꯔꯤꯁꯤ. ꯗꯤꯅꯦꯁꯅ ꯌꯥꯔꯦꯕ, ꯅꯪꯅ ꯑꯗꯨꯗ ꯍꯥꯏꯔꯒ ꯂꯩ. ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯇꯧꯅꯤꯡꯗꯅ ꯇꯧꯈꯤꯕ꯭ꯔꯣ? ꯏꯕꯥꯅꯤ ꯂꯨꯍꯣꯡꯗ꯭ꯔꯤꯕ ꯑꯣꯏꯕꯅꯤꯅ ꯃꯤꯒꯤ ꯃꯃꯥꯡꯗ ꯑꯩꯈꯣꯏꯒꯤ ꯏꯖꯠꯀꯤ ꯈꯜꯂꯒ ꯑꯉꯥꯡꯗꯣ ꯃꯥꯡꯍꯟꯈꯤꯕꯅꯤ. ꯔꯤꯇꯨꯅ ꯏꯆꯥꯗꯒꯤ ꯑꯩꯈꯣꯏꯒꯤ ꯏꯖꯠꯅ ꯍꯦꯟꯅ ꯂꯨꯅ ꯂꯧꯗꯅ ꯄꯣꯛꯄꯗ ꯉꯥꯏꯔꯤꯕ ꯏꯆꯥꯗꯣ ꯑꯩꯅ ꯃꯁꯛ ꯐꯥꯎꯕ ꯎꯗ꯭ꯔꯤꯉꯩ ꯅꯪꯅ ꯃꯥꯡꯍꯟꯈꯤꯕ ꯅꯠꯇ꯭ꯔꯣ? ꯑꯗꯨꯒꯤ ꯄꯥꯞꯅꯅꯤ ꯏꯆꯥ ꯎꯕ ꯐꯪꯗ꯭ꯔꯤꯁꯤ. ꯗꯤꯅꯦꯁꯁꯨ ꯁꯥꯎꯒꯠꯂꯛꯇꯨꯅ ꯈꯣꯟ ꯈꯔ ꯀꯜꯂꯞꯅ ꯍꯥꯏꯔꯛꯏ. ꯌꯥꯔꯦ ꯔꯤꯇꯨ, ꯇꯨꯃꯤꯟ ꯂꯩꯌꯨ. ꯃꯗꯨ ꯑꯩꯒꯤ ꯈꯛꯀꯤ ꯏꯔꯥꯜꯂꯣ. ꯑꯩꯗꯤ ꯅꯨꯄꯥꯅꯤ, ꯑꯃꯔꯣꯝꯗ ꯑꯩꯒꯤꯗꯤ ꯐꯩ. ꯑꯗꯨꯕꯨ ꯃꯇꯝꯗꯨꯗ ꯂꯩꯁꯥꯕꯤ ꯅꯪꯅ ꯑꯉꯥꯡ ꯑꯃ ꯎꯅꯔꯦ ꯍꯥꯏꯔꯕꯗꯤ ꯃꯌꯥꯝꯅ ꯅꯪꯕꯨ ꯀꯩ ꯑꯣꯏꯅ ꯉꯥꯡꯅꯗꯧꯔꯤꯕꯅꯣ? ꯑꯌꯥꯝꯕꯅ ꯅꯪꯒꯤ ꯈꯜꯂꯒꯅꯤ ꯑꯩꯅ ꯇꯧꯈ꯭ꯔꯤꯕꯁꯤꯡꯗꯣ. ꯑꯗꯨꯒ ꯅꯪꯅ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯑꯔꯥꯟꯕꯗ ꯇꯥꯅꯕ ꯁꯤꯟꯒꯅꯨ. ꯔꯤꯇꯨꯅ ꯑꯩꯅ ꯅꯍꯥꯟꯈꯩ ꯗꯣꯛꯇꯔ ꯇꯥꯅꯕꯗ ꯑꯣꯏꯔꯔꯣꯏ, ꯂꯥꯏꯇꯤꯟ ꯈꯣꯏꯔꯝꯁꯤ ꯍꯥꯏꯕꯗ ꯑꯁꯨꯛ ꯀꯨꯏꯅ ꯑꯩꯈꯣꯏꯒꯤ ꯏꯆꯥ ꯐꯪꯗꯕ ꯅꯠꯇ꯭ꯔꯣ? ꯗꯤꯅꯦꯁꯅ ꯍꯣꯏꯅꯦ, ꯑꯗꯨ ꯍꯧꯖꯤꯛꯇꯤ ꯑꯩꯁꯨ ꯏꯀꯥꯏꯒꯤ ꯄꯨꯝꯅꯃꯛ ꯊꯥꯗꯣꯛꯂꯒ ꯏꯃꯥ ꯃꯥꯏꯕꯤꯗꯨꯗ ꯊꯣꯛꯈꯤꯕ ꯄꯨꯝꯅꯃꯛ ꯍꯥꯏꯔꯦꯗꯅ. ꯑꯩꯅ ꯋꯥꯔꯤꯗꯨ ꯂꯤꯕ ꯃꯇꯝꯗ ꯏꯃꯥ ꯃꯥꯏꯕꯤꯗꯨꯅ ꯑꯩꯉꯣꯟꯗ ꯀꯌꯥꯝ ꯊꯤꯅ ꯉꯥꯡꯉꯛꯈꯤ. ꯑꯗꯨꯕꯨ ꯑꯩꯁꯨ ꯏꯆꯥ ꯑꯃꯇꯪ ꯃꯤꯠꯇ ꯎꯔꯕꯗꯤ ꯈꯟꯗꯅ ꯏꯀꯥꯏꯕꯗꯨ ꯈꯥꯡꯂꯤꯕꯅꯤ. ꯑꯗꯨꯅ ꯉꯁꯤ ꯑꯩꯈꯣꯏ ꯂꯥꯏ ꯈꯣꯏꯔꯝꯕꯁꯤ ꯆꯠꯂꯤꯕ ꯅꯠꯇ꯭ꯔꯣ? ꯌꯥꯔꯦ, ꯋꯥ ꯃꯈꯥ ꯇꯥꯔꯅꯨ. ꯑꯩ ꯁꯨꯝ ꯁꯥꯎꯅꯤꯡꯉꯛꯇꯧꯔꯦ. ꯔꯤꯇꯨꯁꯨ ꯄꯦꯟꯗꯕ ꯀꯌꯥ ꯑꯃ ꯃꯄꯨꯛꯅꯤꯡꯗ ꯐꯨꯝꯂꯒ ꯃꯃꯥꯏ ꯂꯩꯊꯣꯛꯇꯨꯅ ꯀꯞꯂꯒ ꯂꯩꯈ꯭ꯔꯦ. ꯗꯤꯅꯦꯁꯁꯨ ꯋꯥ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯨꯗ꯭ꯔꯤ. ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯃꯥꯏꯕꯤ ꯆꯥꯎꯕꯤꯒꯤ ꯊꯣꯡꯒꯥꯜ ꯌꯧꯔꯗꯨꯅ ꯗꯤꯅꯦꯁ ꯒꯥꯔꯤꯗꯨꯗꯒꯤ ꯀꯨꯝꯊꯔꯛꯂꯒ ꯊꯣꯡꯒꯥꯜꯗꯨꯗ ꯆꯪꯈ꯭ꯔꯤ. ꯔꯤꯇꯨꯁꯨ ꯗꯤꯅꯦꯁꯅ ꯆꯪꯈ꯭ꯔꯤꯕꯗꯨ ꯌꯦꯡꯗꯨꯅ ꯂꯩꯍꯧꯔꯤ. ꯁꯨꯝꯅ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯗꯤꯅꯦꯁꯀ ꯆꯥꯎꯕꯤꯒꯁꯨ ꯊꯣꯛꯃꯤꯟꯅꯔꯛꯂꯤ. ꯗꯤꯅꯦꯁꯅ ꯒꯥꯔꯤ ꯑꯗꯨꯒꯤ ꯃꯅꯤꯡ ꯊꯣꯡꯗꯣ ꯍꯥꯡꯇꯣꯛꯇꯨꯅ ꯆꯥꯎꯕꯤꯕꯨ ꯐꯝꯍꯜꯂꯕ ꯃꯇꯨꯡꯗ ꯃꯥꯁꯨ ꯒꯥꯔꯤꯗꯨ ꯀꯥꯗꯨꯅ ꯊꯧꯗꯨꯅ ꯁꯨꯝ ꯂꯥꯛꯄ ꯍꯧꯔꯤ. ꯆꯥꯎꯕꯤꯅ ꯏꯕꯨꯡꯉꯣ, ꯅꯪꯅ ꯑꯉꯥꯡꯗꯣ ꯍꯨꯟꯗꯣꯛꯂꯝꯕ ꯃꯐꯝꯗꯣ ꯆꯞ ꯆꯥꯕ ꯅꯪꯕꯨ ꯈꯪꯂꯤꯕ꯭ꯔꯣ? ꯗꯤꯅꯦꯁꯅ ꯏꯃꯥ ꯃꯥꯏꯕꯤ, ꯆꯞ ꯆꯥꯕꯗꯤ ꯈꯪꯗ꯭ꯔꯤ, ꯑꯗꯨꯕꯨ ꯆꯥꯎꯔꯥꯛꯄ ꯃꯐꯝ ꯑꯗꯨꯗꯤ ꯈꯪꯏ. ꯆꯥꯎꯕꯤꯅ ꯐꯔꯦ, ꯅꯈꯣꯏꯅ ꯇꯧꯔꯤꯕꯁꯦ ꯇꯧꯍꯩꯕ ꯊꯕꯛꯇꯤ ꯅꯠꯇꯦ. ꯀꯩꯁꯨ ꯈꯪꯖꯗ꯭ꯔꯤꯕ ꯊꯋꯥꯏ ꯑꯗꯨꯕꯨ ꯅꯈꯣꯏꯅ ꯆꯤꯡꯅꯨꯡ ꯑꯃꯗ ꯂꯪꯊꯣꯛꯂꯝꯂꯤ ꯍꯥꯏꯔꯤꯕꯁꯤꯕꯨ ꯑꯁ ꯇꯧꯍꯩꯕ ꯊꯕꯛꯂꯕ. ꯈꯜꯂꯨꯔꯒꯅꯦ ꯑꯩꯗꯤ ꯑꯉꯥꯡꯗꯨꯒꯤ ꯈꯟꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ. ꯃꯥꯗꯤ ꯀꯔꯤꯁꯨ ꯈꯪꯕ ꯅꯠꯇꯦꯗꯣ, ꯃꯔꯥꯜ ꯑꯃꯇꯁꯨ ꯂꯩꯕ ꯅꯠꯇꯦ. ꯑꯗꯨꯕꯨ ꯇꯥꯏꯕꯪꯄꯥꯟꯁꯤꯗ ꯍꯦꯛ ꯂꯥꯛꯄꯒ ꯃꯃꯥ ꯃꯄꯥ ꯑꯣꯏꯔꯤꯕ ꯅꯈꯣꯏꯃꯛꯅ ꯑꯉꯥꯡꯗꯨꯗ ꯇꯧꯈ꯭ꯔꯤꯕꯗꯨꯅꯗꯤ ꯏꯁꯣꯔꯅꯁꯨ ꯑꯇꯣꯞꯄ ꯅꯆꯥ ꯑꯃ ꯅꯈꯣꯏꯗ ꯑꯃꯨꯛ ꯍꯟꯅ ꯄꯤꯔꯛꯄ ꯍꯧꯅꯗꯦꯅꯦ. ꯑꯉꯥꯡꯗꯨꯒꯤ ꯊꯋꯥꯏꯅꯁꯨ ꯅꯈꯣꯏꯕꯨ ꯉꯥꯛꯄꯤꯕ ꯍꯧꯅꯗꯦ. ꯑꯗꯨꯕꯨ ꯉꯁꯤ ꯂꯥꯏ ꯈꯣꯏꯔꯝꯕ ꯆꯠꯂꯤꯕꯁꯤꯗ ꯅꯈꯣꯏꯁꯨ ꯅꯄꯨꯛꯅꯤꯡ ꯁꯦꯡꯅ ꯈꯣꯏꯔꯝꯖꯧ. ꯅꯁꯥꯒꯤ ꯅꯔꯥꯜ ꯀꯣꯛꯄꯤꯌꯨ, ꯑꯇꯣꯞꯄ ꯏꯆꯥ ꯑꯃꯗ ꯄꯤꯅꯕꯤꯌꯨ ꯍꯥꯏꯗꯅ ꯅꯤꯖꯧ. ꯑꯉꯥꯡꯗꯨꯒꯤ ꯊꯋꯥꯏꯅ ꯅꯈꯣꯏꯕꯨ ꯉꯥꯛꯄꯤꯔꯛꯂꯕꯗꯤ ꯐꯩ. ꯃꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯅꯈꯣꯏ ꯑꯃꯨꯛ ꯍꯟꯅ ꯅꯄꯨꯟꯁꯤꯒꯤ ꯅꯆꯥ ꯎꯕ ꯐꯪꯉꯔꯣꯏ. ꯃꯁꯤꯗ ꯑꯩꯅꯁꯨ ꯅꯈꯣꯏꯒꯤ ꯃꯇꯦꯡ ꯑꯃꯠꯇ ꯄꯥꯡꯕ ꯉꯝꯃꯣꯏ. ꯔꯤꯇꯨꯗꯤ ꯆꯥꯎꯕꯤꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯀꯞꯇꯨꯅ ꯍꯥꯏꯔꯛꯏ. ꯏꯃꯥ ꯃꯥꯏꯕꯤ, ꯑꯩꯈꯣꯏꯅ ꯂꯥꯟꯕ ꯉꯥꯛꯇꯅꯤ. ꯑꯩꯈꯣꯏꯕꯨ ꯉꯥꯛꯄꯤꯌꯨ. ꯏꯆꯥ ꯑꯃꯇꯪꯗꯤ ꯄꯤꯕꯤꯌꯣ. ꯏꯆꯥꯒꯤ ꯑꯋꯥꯕꯁꯤ ꯑꯃꯨꯛꯇꯪ ꯎꯕꯤꯌꯨ. ꯑꯩ ꯍꯤꯡꯕ ꯌꯥꯝꯅ ꯋꯥꯔꯦ ꯏꯃꯥ. ꯅꯨꯄꯤ ꯑꯃꯒꯤ ꯄꯨꯟꯁꯤꯗ ꯏꯆꯥ ꯌꯥꯎꯗ꯭ꯔꯕꯗ ꯍꯤꯡꯕꯒꯤ ꯑꯥꯊ꯭ꯔ ꯂꯩꯇꯦ ꯍꯥꯏꯕꯗꯣ ꯑꯩ ꯍꯧꯖꯤꯛꯇ ꯈꯪꯏ ꯏꯃꯥ. ꯆꯥꯎꯕꯤꯅ ꯌꯥꯔꯦ ꯏꯕꯦꯝꯃ, ꯀꯞꯀꯅꯨ. ꯍꯣꯔꯦꯟꯅꯦ ꯑꯉꯥꯡꯗꯨꯒꯤ ꯊꯋꯥꯏꯗꯨꯗ ꯅꯄꯨꯛꯅꯤꯡ ꯁꯦꯡꯅ ꯍꯥꯏꯖꯧꯀꯣ. ꯏꯆꯥꯒꯤ ꯑꯋꯥꯕꯗꯣ ꯏꯃꯥꯁꯨ ꯅꯨꯄꯤꯅꯤ, ꯀꯔꯤꯒꯤ ꯈꯪꯗꯅꯤ? ꯑꯗꯨꯕꯨ ꯏꯕꯦꯝꯃ, ꯅꯈꯣꯏꯅ ꯁꯣꯏꯔꯨꯕꯗꯨꯅ ꯄꯨꯝꯅꯃꯛꯁꯦ ꯊꯣꯛꯂꯤꯕꯅꯤ. ꯐꯔꯦ, ꯀꯥ ꯍꯦꯟꯅꯁꯨ ꯈꯜꯂꯨꯔꯅꯨꯗ. ꯑꯁꯨꯝꯅ ꯒꯥꯔꯤꯗꯨ ꯁꯨꯝ ꯊꯧꯗꯨꯅ ꯂꯥꯛꯄꯅ ꯄꯣꯏꯔꯩ ꯈꯣꯏꯅ ꯉꯔꯥꯡ ꯑꯍꯤꯡ ꯂꯦꯛꯈꯤꯕ ꯆꯤꯡꯅꯨꯡꯗꯨꯗ ꯒꯥꯔꯤꯗꯨ ꯊꯧꯁꯤꯜꯂꯛꯂꯤ. ꯃꯐꯝꯁꯤꯗꯅꯤ ꯗꯤꯅꯦꯁꯅ ꯃꯥꯒ ꯔꯤꯇꯨꯒꯒꯤ ꯄꯣꯛꯄꯗ ꯉꯥꯏꯔꯤꯕ ꯃꯆꯥꯗꯨ ꯍꯨꯟꯗꯣꯛꯂꯝꯂꯤꯕꯁꯤ. ꯃꯇꯝ ꯑꯗꯨꯗꯤ ꯃꯤꯒꯤ ꯃꯤꯅꯣꯛ ꯃꯩꯁꯥ ꯀꯤꯕꯅ ꯃꯁꯥꯅ ꯁꯣꯏꯔꯨꯕꯗꯨ ꯃꯁꯥꯅ ꯁꯦꯝꯗꯣꯛꯄꯗꯤ ꯉꯝꯗ ꯃꯔꯥꯜ ꯂꯩꯇ꯭ꯔꯕ ꯑꯉꯥꯡꯗꯨꯗ ꯇꯥꯏꯅꯗꯨꯅ ꯑꯉꯥꯡꯗꯨ ꯀꯅꯥꯁꯨ ꯈꯪꯍꯟꯗꯅ ꯆꯤꯡꯅꯨꯡꯁꯤꯗ ꯗꯤꯅꯦꯁꯅ ꯆꯠꯂꯒ ꯍꯨꯟꯇꯣꯛꯂꯝꯕꯅꯤ.
aduga hausikna matam saraba kansida mamita macha amada udrabada macha thiba lakliba haibaduni makhoisi amaromda hairabadi makhoisi minungsi leitaba masagi kanabada thiba miwoini haibada haimanba thoklaroi shomdana ngarang ahing koisen sendno wan tharaga takhiba makhoi ohumsu no ngalaklabada mikap thoraktuna umang sidigi thuna thoaurasi hainaduna ngarang makhoina ten khalama mafam adu koithi thiduna aroibada fanglaraba matung athu makhoina puraka potchai singdo loisinaba kan hotnai poireina thunam tam loiselo sanaba tawsisi nongali haibiwani ngarangi singdo ningsingaga ay swai lawa handiko sanjoina asai gumdana aidine ngarang adum sirisini ay nakalisi aduga ngasi nongalakpada hinglay may wani ay koise pura film niko tawrisya ranjit na aduyo adi pura film gi hero ni ay ngarang taway mongsi ado ay niyam na ngagpamalayri gyanama itatada poireina ngarangi tawri miyam sida karibu gyan taba yaurigi ay di gyan amata tadi yung yauraga lai pachina muktang khoiram daba yararo noishuni khoiram thokso natradine ngarangi dumaina sakthongbi sana sina mai tawjarak sani ranjitna hera yung daga angang singna sakthongbi sana sikaini hek palakpada aina tana phubudi yemo ado aini yamna nga isi ngarang ahingduda ay khoina anganga uriba akiba mayam uriba dabo kamaina uino haibanida aina haibadi ngarang tawri miyamdo ahingdaneba aduga kamaina mayek singna urino sini sanjoina o adubudina budidana lainina moide makhoina uhaningde tokani aduni budki power haisi asumna makhoi ngangna dana potsai singdo loisilaba matung athu tawduna makhoina ngarang gari khamlama famadu tamna parap lakli makhoina gari edugi manaktu het yawbaga atopa gari amasu makhoi gari dugi maningda khamlaga lairambadu ubada makhoi ingangna gari du yengduna lay aduga poireina koile leiduna yengakpada Dinesh gari tuga maibi saubiga makhoi no umangdu da sangsinkribadu ubada poireina makhoi da makhut thillaga hairi ada satkrise gari sigi mapu maline moidi sida kaido laisan ai khoi dawna moisu ahing lekpa laisalo adu oirabadi liuno tamnabani habiram siro sanjoina lekpa lektawdi mandeda nupisu yawsidi aduga posesu amata paibu ude ado nipi anga yawrise maibi mandro natraga moisu mafam sida lairubadagi butto thengadana lai khoiramba lakpa oiramasu yaina poireina hoine adu oiramabadi ai khoisu samusiro kai tawgidu yengusi sanjoina yaine samusilo ranjit umangduda amuk hana sangbadu kiribani adubu matawani na sangkibaduda masu tanna makhoigi matung innaduna lakli shomnana Dinesh na mana angangdu hundok lama mafamadu tak tuna lakpana shaurakpa mafamadu hairabada saubina makhoina purakpa lai potsai khara mafamadu da thamlaga lai khoiramba haurai shumna saubina mafamadu da lairo sonba hek horakpaga mafamdu da akan manungsi sitpa horakli aduga karigoma khonjelama na ngangduna mafamadugi akoibada koi pai bagum tawrakpaduda Rituga Dinesh gadi masado swai lauduna saubigi matungda lepdaga lairi makhoina tawribadu yenglaga lumduna lairiba makhoi ahumsu makholamada thuandana yengduna lairibani Shaubi sumana soliba lairoldo mapung phana solaba matung mamit pang thorakpada magi mamangda angang nupi macha ama sansaraga mamin aniduna ngangsangang makai launa pangduna yengduna lairamli madu ubada saubi masado swai hek lawi adubu mapukning fatharaga hairi he thawai mirel yengo nangi mangda lepni base nangbu pokpa namana paduni makhoina nangonda yamna lan khrabani madugi damak nangonda makhoina ngakpiu haijaba laklibani aduna nangna namana pa sibu ngakpiduna makhoigi mamitta macha uba fangdribase uba fangba pinau ko
San saduna layrambi nipi machadu tapna hawalaklaga Rituga Dineskada ngang-sangang-labang mituna munna yangtuna laikri. Angang do ubada nga saydigi Rituga Dineskadi kituna masado niklaga laibani. Adubu angang do na makoy da sauni yang magpatutadi hina kikraduna makoy ani tunghali. Nupi masado hausiksu asawa miyenga mamama pani da yang lamlaga o kong nagkaplagtuna hayrai. Nakoy na aibu hek pokpaga hundok piramlabanina ay di itanda hingbang amdasire. Ay gi haksang na sido na maangkrabasu ay gi taway di maangbalayti. Ado na yengo hausik ti ay saurabane. Ay noy gi nachano pido ni. Nakoy na aibu hundok pida na yok piramlabadi. Ay sumay na nakoy ginanakta layramgani. Ado ga noy na aibu pamdada na langtok lamnaga. Hausing na ay nataba angang amamuk pamagto na lagliba. Aibu din nakoy anay nanong sidriba karigino. Aibu no hundok lamnaga ato pa angang ama noy na pangbayaroy. Mafamsida ima ipayaw na itanta layraglibani. Ado na nakoy su nachamata fangda na laygadabani. Pimasado giwado tabada Dines karituga di makhada takfam takituna kaplaga laikri. Dines khang bangamda makoy gi mamang na mami sami tawduna liblibi nipi machado di yengduna kaplaga hayrai. Ipagi biyama ipalali. Isagi na pamda ipalankri. Nangbu ay nanungsida banati. Pibam na matam ni yadrada na anbu uzaba isa nangbu ipa na lang tukluri. Ipa bu ngakpiyo. Nangamuk ay koy gi inakta halak koy biyama. Nangbu nga ibada ipa di yam na wareda. Ito su angang do di yengduna makuting tuklaga hayrai. Imagi biyama. Imagi naktala o. Ichabu itada konjaba di lairada na imitsina uba fawba pangawdrabani. Nasina isagi masak uba ahanbani. Nangbu imana tabum tara naupudo na poksagibani. Matamduda di imana nangbu taibang pandalaklagani kanbada yam wajaki. Adubu haujikti imana nang tabung airiye imabu ngakpiyo imagi biyama. Nang amukhan na imagi naktahalako. Handak ti imana nang bumiray roy isabot siya na kulani. Si Haidol rito makut tingtok to na kulam toy na matsabo kawrakli. Adubu angang do di masiling na liat laga hayri. Ay di nahan kay sida itantalay. Ado na ay di itanta sumsanay. Nga sidi ay gi imaga ipaga. Noy aniga ay ga saktong bisana se. Itanda sana bawari. Noyga sana sila o ay ginaktala o. Si Haida na ngang pimachado na makut kato na Dines karito gabu kawrakli. Makoy ani di angang do na kawrak patuda. Angang ado taway ni Haibagi akiba matalayta na. Angang do gimanakta sensinkri. Ado ga mami sami yoy na tawri ba machado ga makoy ani angaw ba igom nok na sanari. Makoy gi matawdo da saubi mapita na kapto na yeng nagalayri. Nga saydi gi tawri ba singdo yeng do na layramba poiray ranjit amadi sanjoy su masa di kangjada makoy su kapto na. Angang do na nok do na layri ba do da yeng do na lay. Sum na ngihak layram laga rito na angang do da yeng do na hayrai. Asum na ngihak layram laga rito na angang do da yeng do na hayrai. Imagi biyama, nang ngasidagi imagi nagdalayra sila o imaga tsatse. Ito gi matawsi ahan mamasabo ubada angaw biyamagum tawrak na masabo tadog papam dabadagi hayrak libani. Dinisu masabo mamitkop na yeng to na layri. Mamitagi mapiso sintaba lepti. Siyom na nasawbi makoy di yengam naga mamit wisan na layrol son bahawkri. Siyum naman na layrol son do na musuk muba makumamana nipi masado gitaway do say silai. Nipi masado gitaway do di saubi na say silag liba ango magum singa do na panbada kan na law do na kapahorakli. Siyum na nipi masado na kan na kaplaga mamamapahani da yang ai.
Ituga Dineskasu angang duna kappaduda asingba taibang panda laiba makoigi machana kappugum kaptana ba haydana angang dubu makut shoktuna tiemge tawi. Adubu angang dudi tapna mami sami tauram laga kanna kaptuna makoigi mamangdagi mangkri. Machana mangkrabare itu fuk hawalaktuna machabu kau duna koi sen bahurakli. Dines na mabu fajin duna tiamjin beri. Adubu ritu hena kaptuna machapiyo haydana hayri. Shaubina ibirama kaplano nakoibu angang dugi thawai duna ngapiram labani ko. Sidagi din nakoisu namitta na chauba panglani. Adubu nakoi na langtok lamba angang adugi thawai dudi santi pangdana mafam sidagi thokpasu ngamdana layrak labani do. Adu na nga sidagi magi thawai dusu layram lenda nungay na laysaba oira sanuko. Pare lao. Hausiki tabak loire chalasi. Nakoi giningjaba tunglani. Asyum na rito kap na ako'y baduda muktang ko'y niyenglam laga. Dines na mabut himbi na saubi ka loy na mako'y chat kay. Mako'y gimataw do yeng do na layramba. Boyay ranjit amadi sanjoy mako'y su. Nga dugi wari kang labada. Ngarang mako'y na tengna kiba akiba singdo loy na magkautoki do na. Nipi masyado bunong sinaswalaga. Ngayon ta na mafamadudagi gari taudo na hankirami. Matanga sida saktong bisana si hayribu wari se mapungpan loy senjari. Wari si tabira matungda mayam gimot kamenda fongdok piramo. Aroy boy na bika si NDS na mayam bukurong jari.